ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯔꯕꯤ ꯏꯃꯧꯗꯨ ꯑꯐꯥꯎꯕꯤ ꯑꯣꯏꯔꯝꯂꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯥꯖ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ, ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯥꯖ ꯊꯨꯝꯃꯣꯛ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯕꯣꯛ ꯑꯁꯪꯕꯤꯅ, "ꯍꯩꯃꯥ, ꯏꯁꯨ ꯇꯣꯝꯕꯤ, ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ ꯊꯨꯝꯃꯣꯛꯇꯨꯒ?" ꯃꯕꯣꯛ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯨꯝꯃꯣꯛꯇꯨ ꯎꯠꯇꯨꯅ, "ꯇꯨ ꯑꯕꯣꯛ, ꯊꯔꯣꯏꯅꯤ, ꯌꯥꯝꯗ꯭ꯔꯥ? ꯍꯟꯗꯛ ꯅꯣꯡ ꯈꯔ ꯆꯨꯈꯤꯕꯒ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯈꯔ ꯄꯨꯁꯤꯟꯅꯕꯒ ꯃꯃꯥꯡꯒꯤꯅꯦ, ꯏꯅꯦ ꯄꯤꯁꯛꯅ ꯊꯔꯣꯏ ꯌꯥꯝ ꯇꯥꯏꯌꯦ ꯑꯩꯉꯣꯟꯗ ꯈꯨꯜꯂꯨꯁꯦꯅ ꯉꯔꯥꯡ ꯍꯥꯏꯔꯛꯄ꯫ ꯑꯗꯣ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯏꯕꯥꯅꯤ ꯆꯠꯇꯨꯅ ꯈꯨꯜꯂꯨꯔꯤꯅꯤ꯫ ꯌꯥꯝꯗ꯭ꯔꯦ ꯌꯦꯡꯎꯅꯦ ꯇꯨ ꯑꯕꯣꯛ." ꯑꯁꯪꯕꯤ ꯊꯔꯣꯏꯗꯨ ꯌꯦꯡꯗꯨꯅ, "ꯌꯥꯝꯃꯤ ꯌꯥꯝꯃꯤ, ꯑꯗꯣ ꯅꯪꯕꯨ ꯁꯤꯕꯨ ꯌꯣꯟꯗꯣꯏꯔꯣ?" "ꯀꯧꯇꯥ 7-9ꯗꯤ ꯊꯣꯛꯀꯗꯕ ꯃꯥꯜꯂꯦ ꯑꯕꯣꯛ, ꯑꯗꯨꯅ ꯈꯔ ꯌꯣꯟꯊꯣꯛꯑꯒ ꯀꯧꯇꯥ ꯑꯃꯃꯨꯛꯇꯤ ꯊꯣꯡꯗꯨꯅ ꯆꯥꯁꯦ꯫ ꯑꯗꯨꯒ ꯇꯨ ꯑꯕꯣꯛ, ꯉꯥꯃꯨ ꯃꯍꯥ ꯃꯌꯥꯝ ꯂꯩꯔꯝꯃꯤꯕ, ꯍꯣꯔꯦꯟ ꯆꯥꯁꯤꯀꯣ? ꯏꯅꯦ ꯄꯤꯁꯛꯀ ꯏꯕꯥꯅꯤꯅ ꯀꯣꯜꯂꯛꯏꯅꯤ." "ꯍꯩꯃꯥ, ꯅꯪꯅ ꯂꯣꯏ ꯄꯨꯔꯒ ꯂꯥꯛꯑꯕꯣ?" "ꯑꯣ, ꯑꯩꯅꯅꯦ ꯏꯅꯦ ꯄꯤꯁꯛꯇ ꯇꯪꯈꯥꯏ ꯌꯦꯟꯅꯁꯦꯅ ꯍꯥꯏꯕꯅꯤ꯫ ꯑꯗ ꯑꯕꯣꯛꯇ ꯄꯤꯖꯕꯤꯔꯣ, ꯃꯊꯪ ꯐꯥꯕꯗꯅ ꯃꯥ ꯑꯃꯨꯛ ꯂꯧꯔꯒꯦ꯫ ꯑꯩꯅ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯕꯅꯤ, ꯌꯥꯗꯦ꯫ ꯑꯗꯣ ꯑꯕꯣꯛ, ꯅꯪꯕꯨ ꯆꯥꯒ ꯊꯛꯑꯕꯣ?" "ꯊꯛꯇ꯭ꯔꯤꯗ, ꯑꯩ ꯂꯣꯜꯂꯨꯁꯤꯔꯥ ꯍꯥꯏꯅ ꯇꯧꯕꯅꯤ, ꯑꯗꯨꯗ ꯈ꯭ꯋꯥꯡꯁꯦ ꯌꯥꯝꯅ ꯅꯥꯕ, ꯑꯗ ꯑꯗꯨꯝ ꯂꯩꯔꯝꯂꯤꯕꯅꯤ ꯑꯩꯍꯥꯛꯁꯦ꯫ ꯑꯕꯣꯛꯁꯦ ꯅꯪꯒꯤ ꯃꯇꯦꯡꯒ ꯑꯃꯠꯇ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯇꯨ, ꯁꯨꯝꯆꯤꯠꯁꯦ ꯄꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯋꯥꯏ ꯑꯁꯦ ꯇꯥꯁꯤꯟꯕ, ꯃꯗꯨꯗ ꯏꯁꯥꯁꯦ ꯁꯥꯗꯧ ꯊꯨꯡꯗꯅ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯕꯁꯤꯗ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯅ ꯉꯝꯗꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯅꯤ꯫ ꯑꯩꯅ ꯑꯕꯣꯛꯇ ꯇꯧꯒꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯕꯣꯛꯅ ꯑꯅꯝ ꯀꯟꯈꯤꯕꯁꯤꯅ ꯑꯩꯅ ꯍꯜꯂꯛꯂꯒ ꯑꯗꯨꯝ ꯂꯣꯏꯅ ꯇꯧꯕ ꯌꯥꯕꯁꯤꯗ ꯀꯩꯁꯨꯝꯇ ꯃꯣꯠꯄꯁꯨ ꯅꯠꯇꯦ ꯑꯕꯣꯛꯁꯤꯗꯤꯕꯀꯣ꯫ ꯑꯗꯣ ꯑꯕꯣꯛ, ꯆꯤꯟꯌꯥ ꯁꯦꯡꯇꯣꯛꯑꯕ ꯅꯠꯇ꯭ꯔꯣ?" "ꯁꯦꯡꯉꯦ ꯁꯦꯡꯉꯦ." "ꯍꯣꯏ, ꯑꯗꯨꯗꯤ ꯑꯕꯣꯛ, ꯑꯩ ꯈꯣꯡ ꯈꯨꯠꯁꯦ ꯑꯝꯇ ꯆꯥꯝꯊꯣꯛꯈꯤꯒꯦ, ꯇꯤꯟꯐꯥ ꯀꯥꯛꯐꯩ ꯅꯞꯂꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯒ ꯑꯕꯣꯛ, ꯑꯩ ꯆꯥ ꯂꯣꯜꯂꯛꯑꯒꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯖ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯍꯥꯛ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯀꯣꯟ ꯐꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯨꯝꯃꯣꯛ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯒ ꯍꯧꯔꯤꯕ ꯀꯕꯣ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯊꯠꯂꯤ꯫ ꯑꯁꯨꯝꯅ ꯊꯠꯂꯤꯉꯩ ꯃꯇꯝꯗ ꯄꯤꯁꯛ ꯂꯥꯛꯇꯨꯅ, "ꯍꯩꯃꯥ, ꯊꯥꯖ, ꯅꯪꯕꯨ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯗ꯭ꯔꯕꯣ ꯇꯧꯏꯗꯨꯕꯣ?" "ꯄꯣꯊꯥꯏꯌꯦ ꯏꯅꯦ, ꯑꯗꯣ ꯌꯦꯟ ꯉꯥꯅꯨ ꯈꯔ ꯂꯩꯕꯗꯣ ꯂꯣꯏꯅ ꯀꯪꯉꯤ, ꯃꯆꯤꯟꯖꯥꯛ ꯈꯔ ꯀꯛꯄꯤꯔꯒ ꯆꯥꯛ ꯑꯔꯦꯝꯕꯒ ꯇꯣꯠꯂꯒ ꯍꯥꯞꯄꯤꯒꯦꯅ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯣ ꯏꯅꯦ ꯐꯤ ꯂꯧꯕ ꯂꯥꯛꯏꯔꯣ?" "ꯍꯣꯏꯅꯦ, ꯑꯩꯗꯣ ꯉꯁꯤꯗꯤ ꯀꯩꯊꯦꯜꯗꯣ ꯈꯔ ꯉꯟꯅ ꯀꯥꯒꯦꯅ ꯇꯧꯕꯅꯤ, ꯄꯣꯠ ꯆꯩ ꯈꯔꯁꯨ ꯂꯩꯒꯗꯕ ꯂꯩꯕ." "ꯏꯅꯦ, ꯑꯗꯨꯗꯤ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ꯫ ꯏꯅꯦ ꯏꯕꯥꯅꯤ ꯉꯁꯥꯏ ꯈꯨꯜꯂꯛꯄ ꯊꯔꯣꯏꯗꯣ ꯑꯕꯣꯛ ꯏꯕꯥꯅꯤꯅ ꯂꯣꯏꯅ ꯆꯥꯕꯁꯨ ꯉꯝꯃꯔꯣꯏ, ꯑꯗꯨꯅꯈꯔ ꯌꯣꯟꯊꯣꯛꯄꯤꯔꯛꯀꯦꯔꯥ?" "ꯍꯣꯏ ꯍꯣꯏ, ꯏꯅꯦ ꯄꯨꯕꯤꯈ꯭ꯔꯒꯦ꯫ ꯑꯗꯣ ꯂꯥꯛꯑꯣ, ꯑꯇꯣꯞꯄ ꯈꯔꯁꯨ ꯐꯤ ꯈꯣꯝꯒꯗꯕ ꯂꯩ, ꯐꯤꯗꯣ ꯍꯥꯟꯅ ꯑꯝꯇ ꯄꯤꯔꯔꯣ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯊꯥꯖ ꯃꯕꯣꯛ ꯃꯈꯣꯏ ꯑꯅꯤꯇ ꯇꯔꯛ ꯇꯔꯛ ꯂꯩꯖꯕꯅꯤ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯃꯕꯣꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯊꯥꯖ ꯑꯔꯩꯕ ꯑꯐꯪ ꯑꯐꯪꯕ ꯊꯕꯛꯁꯨ ꯅꯣꯝꯗꯨꯅ ꯁꯦꯜ ꯇꯥꯟꯖꯩ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯅ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯗ ꯑꯐꯪ ꯑꯐꯪꯕ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯅꯣꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯖꯒꯤ ꯃꯃꯥ ꯑꯁꯤ ꯊꯥꯖꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯄ ꯃꯇꯝꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯄꯥꯅ ꯂꯥꯡꯐꯩꯗ ꯆꯤꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯆꯤꯡ ꯅꯤꯡꯈꯥꯏꯕꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯂꯩꯈꯤꯗ꯭ꯔꯕꯗ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯕꯣꯛ ꯑꯁꯪꯕꯤꯅ ꯃꯥꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯪꯕꯤ ꯍꯧꯖꯤꯛꯇꯤ ꯃꯄꯥꯡꯒꯜ ꯑꯗꯨ ꯌꯥꯝꯅ ꯁꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯖ ꯃꯥꯒ ꯈꯪꯅꯖꯕ ꯂꯦꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯦꯝꯕꯅ ꯊꯥꯖꯗ ꯀꯧꯏ, "ꯊꯥꯖ." "ꯀꯩ ꯍꯥꯏꯒꯦ ꯇꯥꯂꯦꯝꯕ?" "ꯏꯕꯥꯅꯤꯁꯦ ꯑꯉꯥꯡ ꯑꯝꯇ ꯅꯠꯇ꯭ꯔꯦ, ꯑꯗꯨꯅ ꯏꯕꯥꯅꯤ ꯆꯦꯟꯅꯕ ꯇꯧꯔꯁꯤ꯫ ꯅꯪꯅ ꯆꯦꯟꯕ ꯄꯥꯝꯗ꯭ꯔꯒꯅꯅꯦ, ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯀꯦ꯫ ꯅꯪ ꯀꯩ ꯈꯜꯂꯤꯒꯦ?" "ꯉꯥꯏꯈꯣꯗ, ꯇꯥꯍꯥꯛꯈꯤꯅꯨ ꯊꯥꯂꯦꯝꯕ, ꯑꯕꯣꯛ ꯑꯩꯈꯣꯏꯅꯤꯇ ꯌꯨꯝꯗꯨꯗ ꯇꯔꯛ ꯇꯔꯛ ꯂꯩꯖꯕꯅꯤ꯫ ꯑꯕꯣꯛꯇꯣ ꯃꯁꯥ ꯈꯔꯁꯨ ꯀꯜꯍꯜꯂꯝꯈꯤꯒꯦ, ꯑꯗꯨꯒ ꯑꯎꯟꯄꯣꯠ ꯂꯥꯡꯅꯅꯕ ꯁꯦꯜꯁꯨ ꯈꯔ ꯑꯝꯇ ꯇꯨꯡꯁꯤꯟꯈꯤꯒꯦ꯫ ꯑꯎꯟꯄꯣꯠꯀꯥꯗꯤꯅꯦ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ." "ꯌꯥꯔꯗ꯭ꯔꯅꯦ? ꯅꯪꯕꯨ ꯃꯤꯌꯥꯝꯃꯥꯡꯗ ꯏꯀꯥꯏꯖꯔꯣꯏꯗ꯭ꯔꯣ?" "ꯑꯦ, ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯍꯥꯏꯁꯦ? ꯑꯩꯅ ꯀꯩꯒꯤ ꯏꯀꯥꯏꯐꯝ ꯊꯣꯛꯀꯦꯕ? ꯑꯩꯗꯤ ꯑꯎꯟꯄꯣꯠꯇꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯇꯦ, ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕ, ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯄꯤꯗꯨꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯕ,
ꯃꯗꯨꯅꯤ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯗꯨꯅ ꯇꯥꯂꯦꯝꯕꯒꯤ ꯋꯥꯈꯜꯅꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯃꯈꯣꯏꯒꯤꯁꯨ ꯏꯖꯠ ꯑꯃ ꯊꯥꯛ ꯑꯃꯗ ꯍꯤꯡꯂꯤꯕꯅꯤ ꯅꯣꯏꯗꯤ ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯄꯥꯏꯕꯅꯤꯅ ꯈꯤꯇꯗ ꯑꯩꯒꯤ ꯍꯥꯛꯇꯛꯇ ꯂꯩꯀꯥꯏꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯗꯣꯏꯅꯤ ꯃꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯅ ꯈꯔ ꯂꯩꯔꯒ ꯆꯦꯜꯂꯁꯨ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯁꯤꯡꯅꯕ ꯃꯪꯒꯣꯜ ꯀꯥꯕꯗꯤ ꯇꯜꯂꯤ ꯑꯩꯅ ꯄꯣꯄꯥꯡ ꯁꯨꯅ ꯈꯨꯀꯟ ꯄꯥꯡꯒꯟꯅ ꯂꯩꯕ ꯏꯃꯨꯡ ꯑꯣꯏꯔꯗꯤ ꯐꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯦꯜ ꯄꯤꯔꯛꯀꯦ ꯅꯪ ꯅꯊꯟꯇ ꯋꯥꯅ ꯍꯣꯠꯅꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯄꯤꯔꯛꯀꯅꯨꯗ ꯑꯩꯅ ꯉꯝꯕ ꯈꯔ ꯇꯥꯁꯤꯟ ꯈꯨꯝꯖꯤꯟꯖꯔꯒ ꯄꯨꯔꯛꯀꯦ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯇꯨꯡꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯦ ꯅꯣꯏ ꯌꯨꯝꯗ ꯄꯨꯔꯛꯅꯕꯅꯤ ꯈꯪꯉꯕ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯅ ꯁꯣꯝꯗ ꯅꯪꯅ ꯋꯥꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯑꯩ ꯊꯥꯒꯠꯂꯦ ꯊꯥꯖ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯁꯨꯛ ꯊꯧꯅꯥ ꯐꯕꯤ ꯅꯪꯁꯦ ꯀꯪꯂꯩꯄꯥꯛ ꯁꯅꯥ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯠꯇꯅ ꯃꯥꯂꯦꯝ ꯀꯣꯏꯅ ꯆꯠꯂꯒ ꯊꯤꯔꯨꯔꯕꯁꯨ ꯅꯪꯒꯨꯝꯕ ꯑꯈꯥꯡ ꯀꯟꯕ ꯅꯨꯄꯤꯗꯤ ꯊꯦꯡꯅꯒꯗꯕ ꯃꯥꯟꯗꯦ ꯇꯥꯂꯦꯝꯕ ꯌꯥꯔꯦꯗ ꯊꯥꯒꯠꯃꯟꯈ꯭ꯔꯦ ꯑꯁꯨꯛ ꯋꯥꯡꯅ ꯊꯥꯒꯠꯄꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩ ꯇꯥꯔꯛꯑꯒ ꯀꯣꯛꯀ ꯀꯥꯏꯕ ꯇꯥꯔꯦꯕ ꯊꯥꯔꯛꯂꯒꯅ ꯑꯩꯅ ꯑꯣꯛꯄ ꯇꯥꯔꯦꯗꯅ ꯑꯣꯛꯄ ꯀꯥꯏꯅ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕ ꯅꯪꯕꯣ ꯀꯌꯥꯝ ꯂꯨꯝꯃꯗꯅ ꯅꯠꯇꯦ ꯅꯪꯅ ꯂꯨꯝꯃꯦꯅ ꯂꯨꯝꯃꯕꯗ ꯁꯥꯃꯨꯃꯨꯛ ꯂꯨꯝꯒꯗ꯭ꯔꯣ ꯌꯥꯔꯦꯗ ꯈꯗꯥꯡ ꯅꯣꯝꯃꯤꯉꯩꯗ ꯅꯨꯃꯤꯠꯁꯦ ꯃꯄꯥꯝꯗ ꯆꯪꯈ꯭ꯔꯦ ꯑꯩꯁꯨ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯋꯥꯏ ꯇꯥꯁꯤꯜꯂꯨꯗꯣꯏꯅꯤ ꯇꯥꯂꯦꯝꯕꯁꯨ ꯅꯤꯡꯊꯤꯅ ꯍꯟꯈ꯭ꯔꯣ ꯍꯣꯏ ꯅꯪꯁꯨ ꯐꯖꯅ ꯆꯪꯈ꯭ꯔꯣꯀꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯂꯦꯝꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯃꯈꯣꯏ ꯄꯨꯟꯅ ꯃꯆꯤꯟ ꯃꯅꯥꯎ 3ꯅꯤ ꯅꯨꯄꯥ 2 ꯅꯨꯄꯤ 1 ꯑꯗꯨꯒ ꯂꯦꯝꯕꯅ ꯑꯍꯜꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯥꯗ ꯃꯧꯄꯥ ꯑꯃꯒ ꯃꯅꯥꯎꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯔꯥꯙꯦ ꯏꯁꯧ ꯀꯟꯅ ꯇꯧꯔꯤ ꯅꯠꯇꯦ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯪꯗꯦꯅꯦ ꯉꯁꯤꯗ ꯈꯪꯉꯦ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯣ ꯄꯣ ꯄꯥꯡ ꯁꯨꯗꯕ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯇꯕ ꯃꯆꯥ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯍꯩ ꯅꯨꯄꯥ ꯃꯆꯥ ꯐꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯗꯨꯅ ꯁꯦꯜ ꯊꯨꯝ ꯇꯥꯟꯕ ꯀꯜꯂꯕꯁꯨ ꯃꯁꯛ ꯐꯅ ꯐꯖꯔꯕꯁꯨ ꯃꯗꯨꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯣ ꯄꯥꯡ ꯁꯨꯗꯕ ꯄꯤꯗꯠ ꯄꯥꯗꯠꯄ ꯏꯃꯨꯡꯒꯗꯤ ꯏꯃꯥ ꯀꯩꯗꯧꯅꯨꯡꯗ ꯉꯥꯏꯁꯦꯟ ꯑꯣꯏꯅꯤꯡꯗꯦ ꯑꯗꯨꯅ ꯅꯁꯥꯅ ꯈꯪꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯅꯄꯥꯕꯨꯡꯅ ꯈꯪꯂꯕꯁꯨ ꯌꯥꯅꯤꯡꯂꯣꯏ ꯏꯃꯨꯡꯁꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯅꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯗꯕ ꯐꯩ ꯏꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯄꯨꯝꯅꯃꯛꯇꯣ ꯅꯆꯥꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯏ ꯂꯧꯁꯤꯟꯕ ꯉꯝꯃꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯊꯥꯛ ꯈꯪꯅ ꯏꯁꯥꯅ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯂꯦ ꯑꯩ ꯋꯥꯈꯜ ꯐꯖꯅ ꯃꯄꯨꯡ ꯐꯥꯔꯕꯅꯤ ꯏꯃꯥ ꯑꯐꯕꯅ ꯀꯔꯤꯅꯣ ꯑꯗꯨꯒ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯅꯆꯥ ꯈꯟꯊꯕ ꯉꯝꯂꯦ ꯅꯆꯥꯅ ꯊꯥꯡꯖꯤꯜꯂꯨꯔꯤꯕ ꯈꯣꯡꯊꯥꯡꯁꯦ ꯃꯨꯟꯅ 9-10 ꯊꯣꯛꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯈꯣꯡꯊꯥꯡ ꯑꯁꯦ ꯊꯥꯡꯕ ꯌꯥꯔꯦ ꯈꯟꯗꯨꯅ ꯊꯥꯡꯂꯤꯕꯅꯤ ꯊꯥꯖꯕꯨ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯈꯤꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯑꯣꯏꯔꯔꯣꯏ ꯏꯃꯥ ꯑꯩꯗꯤ ꯃꯥꯒꯤꯗꯃꯛꯇ ꯄꯨꯟꯁꯤꯁꯦ ꯂꯦꯞꯀꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯅꯆꯥꯗꯤ ꯌꯥꯕ ꯉꯝꯖꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯔꯥꯙꯦꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯄꯨꯡꯑꯣꯟ ꯍꯦꯛ ꯑꯣꯜꯂꯤꯗ ꯁꯦꯝꯖꯤꯟꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ इखुत चाबी इमौ अमा थीदुना लुहोंथोकी खंगनिदना हे असुमना मतम खरा हौख्रे नुंथलगी मतमनी थाजा मागी फिसाकोल अदुदा फी सारी मतांग अदुदा राधे लाक्तुना सुमांग अदुदा लेप्तुना कैनोमदा हंगजगे बा थाजा फी सारंबदगी लेपलगा फिसाकोल अदुदगी कुमथै कना करी हाइबिगदबनो सिबु असंगबि खुगी युमनिको औ मानी आई मागी मसुनुपिनी करी हाइबिगदबनो अबुक उनबिदोइरो इमुंगदा लेखिए ngahak फिदासिदा लेंसिनबिउ आई कौथोकजरके यारनिदा फिदागा थारद्रबसु अदो इबेमसे ओइदोइरा थाजा हाइसे औ मानी मा ओ याम फारे अदो आई नंगा वारी इमता सानगेना लाकपन करी ताकबिगदबनो इमा करी वारीनो हेक्ता हाइबिउ आइसे लेम्बगी ममानी ओ हाना खंगजा हौद्रे वारौबिनुको इमा इमा से पुक्ता वालोटपसे कया हाइनजदे अदुना अखोइदी दोंग दोंग हेक्ता हाइरगे नंगना अगी इचानुपा लेम्बगा खंगनबदो ngasiदगिदी यारगदी मागा लोइनबिरनु हाइबदी मादो अतोपा इना कैरा खुनबा मसक मतौ फजबी ममा मपा सुने लेबी अमगा हाइना सिंगनदुना लुहोंगनबगी मतम लेपनरे अदुना यारदी इचानुपागा अमु हन्ना उनदनरबा हाइजरी
ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯗ꯭ꯔꯒꯗꯤ ꯑꯐꯕ ꯀꯌꯥ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯄꯤꯗꯠ ꯄꯥꯗꯠꯄ, ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯆꯥꯕ, ꯄꯣꯄꯥꯡ ꯁꯨꯗꯕ ꯃꯆꯥꯒꯅꯦ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯛ ꯏꯃꯨꯡ ꯑꯗꯨꯗ ꯃꯧ ꯑꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯁꯟꯃꯥꯟꯁꯦ ꯂꯩꯈꯥꯗ ꯂꯣꯏꯅ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ꯫ ꯁꯅꯥ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯕꯅꯤ, ꯑꯗꯨꯅ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯝꯇ ꯋꯥꯠꯇꯦ꯫ ꯑꯗꯨꯅ ꯅꯪꯁꯨ ꯅꯪꯒ ꯊꯥꯛ ꯆꯥꯟꯅꯕ ꯀꯅꯥꯅꯣ ꯄꯤꯗꯠ ꯄꯥꯗꯠꯄ ꯑꯃ ꯍꯦꯛ ꯌꯦꯡꯉꯨ꯫ ꯑꯧ ꯏꯃꯥ, ꯅꯆꯥ ꯒ꯭ꯌꯥꯟ ꯇꯥꯖꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯑꯁꯪꯕꯤꯅ ꯇꯥꯔꯤꯕꯅꯤ꯫ ꯑꯁꯪꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯔꯛꯂꯒ, ꯀꯅꯥꯅꯣ ꯏꯕꯦꯝꯃ ꯃꯥꯗꯤ? ꯁꯤꯖꯤꯔꯣ ꯅꯣꯏꯒꯤ ꯅꯕꯣꯛ ꯁꯤꯅꯝ ꯅꯝꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ? ꯀꯔꯤ? ꯑꯩꯕꯨ ꯁꯤꯅꯝ ꯅꯝꯕꯤ ꯀꯥꯏꯗꯤ ꯀꯩꯅꯣ ꯍꯥ? ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯃꯌꯥꯝꯗꯣ ꯀꯩꯅꯣ? ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ꯫ ꯃꯤꯕꯨ ꯂꯩꯇꯦ, ꯈꯔ ꯂꯥꯏꯔꯦ, ꯅꯪꯂꯔꯦ ꯍꯥꯏꯗꯅ ꯅꯪꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯀꯩꯅꯣ? ꯅꯪꯒꯤꯁꯦ ꯏꯊꯛꯇ ꯀꯥꯔꯒ ꯅꯦꯠꯀꯦ ꯁꯤꯅꯤꯅꯦ ꯍꯥ? ꯏꯃꯨꯡꯁꯦ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯣꯡꯌꯥꯒꯤ ꯎꯐꯨꯜꯒꯨꯝꯅ ꯈꯜꯂꯤꯔꯣ? ꯏꯃꯨꯡ ꯑꯁꯦ ꯐꯅ ꯂꯥꯏꯔꯕ ꯑꯣꯏꯔꯕꯁꯨ ꯅꯣꯏꯒꯨꯝꯅꯅꯦ ꯃꯤ ꯑꯃꯗ ꯀꯔꯤ ꯂꯣꯟꯆꯠ ꯆꯠꯀꯅꯤ ꯈꯪꯗꯕ ꯆꯥꯎꯈꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯇꯦ꯫ ꯅꯣꯏꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯍꯩꯃꯥ, ꯃꯇꯥ ꯑꯃꯅꯤꯅꯦ ꯁꯤꯗꯤ꯫ ꯑꯗꯨꯕꯨꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯅꯕꯨ ꯀꯌꯥꯝ ꯖꯨꯠ ꯆꯥꯕ ꯊꯕꯛ ꯇꯧꯔꯛꯀꯅꯤꯒꯦ? ꯀꯩꯅꯣ ꯃꯇꯥ ꯑꯃ ꯍꯥꯏꯗꯤ? ꯑꯩ ꯌꯨꯝꯁꯤꯗꯅꯦ ꯈꯠꯅꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯅꯣꯏꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯑꯃꯒ ꯑꯩ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯤꯡꯗꯦ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯏꯆꯥꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕꯁꯨ ꯌꯥꯔꯣꯏ꯫ ꯀꯔꯤ? ꯅꯪ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯏ? ꯉꯥꯏꯈꯣ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯋꯥꯔꯤ ꯆꯞ ꯆꯥꯕꯤ ꯑꯃ ꯁꯥꯟꯅꯈꯤꯁꯤ꯫ ꯅꯆꯥ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯅ ꯐꯥꯔꯨꯕ꯭ꯔꯣ ꯍꯥ? ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯥꯡꯁꯤꯗ ꯂꯥꯛꯇꯨꯅ ꯌꯣꯜꯂꯤꯕꯅꯤꯅꯦ ꯍꯥ? ꯑꯩꯈꯣꯏꯕꯨ ꯂꯩꯇꯦ ꯂꯥꯏꯔꯔꯦ, ꯃꯤꯔꯣꯜ ꯂꯩꯖꯗꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕ ꯅꯆꯥ ꯅꯨꯄꯥꯗꯣ ꯐꯥꯖꯤꯟꯒꯗꯤ ꯂꯩꯇꯦ, ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯑꯩꯈꯣꯏꯕꯨ ꯌꯣꯜꯂꯗꯅ ꯆꯠꯂꯣ ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯏꯕꯦꯝꯃ꯫ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯈꯠꯅꯕ ꯍꯧꯕꯤꯔꯔꯤ, ꯑꯗꯨꯒ ꯏꯃꯨꯡ ꯑꯁꯤꯗ ꯏꯔꯥꯜꯒ ꯑꯃꯨꯛ ꯁꯤꯔꯗꯅ꯫ ꯑꯁꯨꯝꯅꯒ ꯍꯥꯏꯕ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯋꯥꯗꯨ ꯅꯪꯅ ꯐꯥꯔꯒ ꯅꯝꯂꯩ ꯂꯩꯁꯤꯜꯂꯛꯄ ꯅꯨꯄꯤꯒ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅꯗꯤ ꯀꯌꯥꯝꯁꯨ ꯆꯥꯔꯅꯤ ꯍꯥꯏꯒꯦ ꯍꯥ? ꯑꯁꯨꯝꯅ ꯊꯛ ꯈꯥ ꯈꯪꯗꯕꯁꯦ ꯇꯧꯕ ꯇꯥꯕ꯫ ꯍꯩꯃꯥ, ꯁꯤꯗꯤ ꯀꯩꯗꯥ ꯑꯃꯅꯤꯅꯦ꯫ ꯃꯃꯥꯏꯁꯦ ꯏꯀꯥꯏꯒꯤꯗꯤ ꯂꯩꯇꯗꯅ ꯃꯆꯤꯟꯒꯁꯦ ꯈꯨꯝꯁꯥꯏ ꯍꯥꯏꯕꯅꯤꯗ, ꯍꯅꯨꯕꯤꯅꯦꯅ꯫ ꯍꯩ ꯕꯦꯝꯃ, ꯇꯧꯉꯝꯕꯤ, ꯅꯪ ꯌꯥꯝ ꯊꯨꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤꯅꯦ ꯂꯤꯅ ꯁꯥꯕ ꯆꯩꯁꯨ ꯑꯁꯤꯅ ꯂꯪꯂꯛꯄꯗ ꯄꯥꯟꯗꯨꯅ ꯁꯣꯏꯗꯅ ꯁꯤꯔꯅꯤ꯫ ꯑꯩ ꯃꯤ ꯍꯥꯠꯅꯤꯡꯗꯦꯀꯣ꯫ ꯏꯕꯦꯝꯃ, ꯅꯪ ꯆꯠꯍꯧꯔꯣ, ꯆꯠꯍꯧꯔꯣ, ꯆꯠꯍꯧꯕꯅꯅꯦ ꯅꯪꯒꯤ ꯌꯥꯝ ꯐꯔꯅꯤ꯫ ꯔꯥꯙꯦꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ, ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯔꯥꯙꯦ ꯆꯠꯈꯤꯕ ꯎꯔꯒ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯉꯔꯥꯡꯒꯤ ꯉꯥꯈꯥ ꯃꯥꯅ ꯁꯦꯜ ꯄꯥꯏꯔꯦ, ꯇꯧꯕ ꯌꯥꯔꯦ ꯃꯇꯥꯒꯨꯝꯅ ꯏꯃꯨꯡ ꯑꯁꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯣꯡꯌꯥꯒꯤ ꯎꯐꯨꯜꯒꯨꯝꯅ ꯈꯟꯗꯨꯅ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯁꯛꯇꯥ ꯑꯁꯤꯅ ꯀꯔꯤꯕꯨ ꯑꯐꯕ ꯇꯧꯔꯨꯅꯤ ꯍꯥꯏꯕꯒꯤ? ꯃꯋꯥꯒꯗꯣ ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯔꯝꯅꯤ, ꯃꯥꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯊꯝꯃꯝꯒꯅꯦꯕ꯫ ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ ꯊꯥꯖꯥ, ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕꯅꯣ? ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯔꯣ? ꯑꯣ, ꯏꯁꯨꯒꯤ ꯃꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯊꯝꯂꯝꯃꯤꯗ꯫ ꯁꯣꯜꯂꯕꯤ, ꯁꯤꯒꯗꯕ ꯍꯌꯦꯡꯇ ꯉꯥꯏꯔꯕꯤ, ꯁꯔꯨ ꯄꯣꯂꯥꯡꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕꯤ, ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕꯤ ꯅꯕꯣꯛ ꯑꯩꯅ ꯏꯁꯨꯒꯤ ꯀꯔꯤꯝꯇ ꯃꯇꯦꯡꯁꯨ ꯄꯥꯡꯕ ꯉꯝꯗꯦꯗꯣ꯫ ꯅꯃꯥꯒ ꯅꯄꯥꯒ ꯑꯅꯤꯗꯣ, ꯃꯣꯏ ꯑꯅꯤ ꯂꯩꯖꯔꯝꯂꯕꯗꯤ ꯏꯁꯨꯁꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯝꯒꯗꯕꯅꯣ꯫ ꯉꯁꯤ ꯏꯁꯨꯕꯨ ꯃꯤꯅ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯕ ꯑꯁꯤꯁꯨ ꯉꯥꯡꯂꯝꯂꯣꯏ꯫ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯀꯦ ꯃꯧꯗꯨꯅ ꯂꯩꯖꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯁꯦꯜ ꯇꯥꯟꯗꯨꯅ ꯂꯩꯔꯦꯅꯦ ꯇꯧꯔꯤꯁꯤ꯫ ꯑꯕꯣꯛ, ꯅꯁꯨ ꯀꯩꯝꯇ ꯈꯟꯗꯤꯌꯦ꯫ ꯏꯃꯥ ꯄꯥꯕ ꯂꯩꯇ꯭ꯔꯁꯨ ꯑꯩꯒꯤꯗꯤ ꯑꯕꯣꯛ ꯂꯩꯁꯤꯗꯤ꯫ ꯑꯕꯣꯛꯅ ꯑꯩꯒꯤꯗꯤ ꯏꯃꯥꯅꯦ ꯏꯄꯥꯅꯦ, ꯀꯩꯒꯤ ꯑꯩꯅ ꯋꯥꯗꯣꯏꯅꯣ? ꯂꯥꯎ ꯆꯪꯉꯁꯤꯁꯦ, ꯑꯕꯣꯛꯀꯤ ꯄꯤꯅꯧꯕꯗꯣ ꯑꯃꯨꯛ ꯇꯧꯔꯛꯑꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯊꯥꯖ ꯑꯃꯗꯤ ꯂꯦꯝꯕ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯥꯂꯦꯝꯕ, ꯑꯩꯅ ꯉꯁꯤ ꯇꯥꯂꯦꯝꯕꯗ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯁꯥꯎꯅꯤꯡꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯇꯥꯂꯦꯝꯕꯁꯨ ꯃꯨꯟꯅ ꯑꯝꯇ ꯈꯟꯊꯔꯒ ꯌꯦꯡꯕꯤꯌꯨ, ꯏꯃꯥ ꯄꯥꯕꯒꯤ ꯅꯤꯡꯊꯨꯡꯍꯟꯅꯕ ꯃꯗꯨꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯊꯥꯖ, ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯤꯒꯤ ꯋꯥꯁꯤꯗ ꯈꯟꯊꯕꯒꯤ ꯃꯆꯥꯛ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯨꯡꯁꯤꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ, ꯑꯗꯨꯒ ꯃꯤ ꯑꯃꯒꯤ ꯏꯖꯠꯄꯨꯁꯨ ꯐꯥꯒꯤ ꯅꯠꯇꯦ꯫ ꯊꯥꯖ, ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯀꯥꯏꯕ ꯆꯠꯈ꯭ꯔꯒꯦ? ꯇꯥꯂꯦꯝꯕꯒꯤ ꯏꯃꯥꯅ ꯂꯥꯛꯂꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗꯨꯗ ꯂꯩꯁꯥꯕꯤ ꯑꯩꯕꯨ ꯇꯧꯕ ꯉꯝꯕꯤ ꯑꯐꯥꯎꯕꯤ ꯇꯥꯍꯟꯕꯗ ꯅꯠꯇꯅ ꯁꯣꯜꯂꯕꯤ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯕꯣꯛ ꯑꯃꯗꯤ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯄꯥꯕꯕꯨ
ꯀꯔꯤꯁꯨ ꯂꯩꯇꯅ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝꯅ ꯀꯩꯁꯨ ꯑꯣꯏꯗꯅ ꯈꯟꯕ ꯉꯥꯡꯕ ꯁꯛꯄ ꯏꯃꯥ ꯏꯄꯥ ꯂꯩꯇ꯭ꯔꯕꯁꯨ ꯑꯩ ꯃꯗꯨꯒꯤ ꯆꯩꯅꯥꯗꯣ ꯈꯥꯡꯕꯗ ꯋꯥꯏ ꯙꯥꯖꯥ ꯃꯗꯨ ꯑꯩ ꯈꯪꯗꯦ ꯑꯗꯨꯒ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯀꯅꯥꯒꯤ ꯃꯐꯝꯗ ꯉꯁꯤ ꯐꯥꯎꯕ ꯂꯥꯟꯈꯤꯕ ꯍꯟꯊꯅ ꯌꯦꯡꯈꯤꯕꯁꯨ ꯂꯩꯇꯦ ꯏꯃꯥꯅ ꯑꯗꯨꯒꯨꯝꯅ ꯇꯧꯕ ꯑꯣꯏꯔꯝꯂꯕꯁꯨ ꯙꯥꯖꯥ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯇꯥꯂꯦꯝꯕꯥ ꯅꯨꯡꯁꯤꯕꯅ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯑꯩꯁꯨ ꯇꯥꯂꯦꯝꯕꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯇꯥꯂꯦꯝꯕꯕꯨ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯅꯨꯡꯁꯤꯕ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯖꯈꯤ ꯑꯗꯨꯕꯨ ꯃꯗꯣ ꯅꯆꯜꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯊꯥꯖ ꯅꯪ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯗꯥꯏꯅꯦ ꯑꯩꯗꯤ ꯄꯣ ꯄꯥꯡ ꯁꯨꯗꯕ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯄꯨꯔꯒ ꯍꯤꯡꯖꯕꯤꯅꯤ ꯑꯩꯅ ꯑꯋꯥꯡꯕ ꯊꯥꯛ ꯄꯥꯝꯂꯨꯕꯒꯤ ꯉꯁꯤ ꯑꯩꯅ ꯐꯪꯖꯕꯅꯤ ꯇꯥꯂꯦꯝꯕꯕꯨ ꯅꯨꯡꯁꯤꯔꯨꯔꯕꯁꯨ ꯄꯨꯝꯅꯃꯛꯀꯤ ꯆꯩꯅꯥ ꯑꯩ ꯈꯥꯡꯕ ꯉꯝꯒꯅꯤ ꯇꯥꯂꯦꯝꯕꯥ ꯑꯩꯅ ꯃꯤꯔꯣꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥ ꯄꯥꯕ ꯇꯥꯏꯕꯪꯄꯥꯜꯁꯤꯗꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯩ ꯃꯈꯣꯏꯒꯤ ꯁꯛꯇꯝꯕꯨ ꯌꯥꯝ ꯎꯅꯤꯡꯏ ꯃꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯑꯩ ꯌꯥꯝ ꯀꯜꯂꯛꯆꯩ ꯑꯗꯨꯒ ꯑꯩꯗꯤ ꯏꯃꯥ ꯄꯥꯕꯒꯤ ꯃꯤꯅꯨꯡꯁꯤꯁꯨ ꯐꯪꯂꯛꯇꯦ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯑꯕꯣꯛ ꯁꯣꯜꯂꯕꯤꯁꯤ ꯅꯠꯇꯅ ꯍꯟꯅ ꯌꯦꯡꯕꯗꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯃꯤꯅꯁꯨ ꯑꯩꯕꯨ ꯎꯁꯤꯠꯄꯤꯗꯦ ꯑꯗꯣ ꯇꯥꯂꯦꯝꯕꯅ ꯅꯆꯜꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯑꯗꯣ ꯃꯗꯨ ꯐꯅ ꯑꯣꯏꯔꯒꯁꯨ ꯇꯥꯂꯦꯝꯕꯕꯨ ꯏꯃꯥ ꯄꯥꯕꯅ ꯁꯤꯜꯂꯤꯕ ꯋꯥꯐꯝ ꯑꯗꯣ ꯃꯗꯨ ꯌꯥꯕꯤꯈ꯭ꯔꯣ ꯅꯆꯜꯒꯤ ꯋꯥꯈꯜ ꯉꯁꯤꯗꯒꯤ ꯀꯥꯎꯕꯤꯔꯣ ꯑꯩꯁꯨ ꯀꯥꯎꯔꯒꯦ ꯄꯣ ꯄꯥꯡ ꯁꯨꯗꯕꯤ ꯑꯩꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯕ ꯃꯗꯨꯗ ꯅꯠꯇꯅ ꯃꯃꯥ ꯃꯆꯥ ꯑꯣꯏꯕꯒꯤ ꯃꯔꯤꯁꯨ ꯑꯩꯅ ꯊꯗꯠꯄ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯄꯤꯗꯠ ꯄꯥꯗꯠꯄꯤ ꯑꯩꯅ ꯂꯩꯈꯥ ꯇꯥꯅ ꯆꯤꯡꯊꯕꯗꯤ ꯄꯥꯝꯗꯦ ꯑꯩꯕꯨ ꯄꯣꯛꯄꯤꯕꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯍꯧꯗ꯭ꯔꯦ ꯏꯃꯥ ꯏꯄꯥꯒꯤ ꯃꯐꯝ ꯑꯗꯣ ꯇꯥꯂꯦꯝꯕꯅ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯌꯥꯔꯒꯗꯤ ꯂꯃꯟ ꯁꯤꯡꯕ ꯁꯛꯄꯤꯔꯣ ꯊꯥꯖꯥ ꯀꯩ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯃꯗꯨ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯏꯕꯁꯤꯕꯨ ꯉꯁꯤꯒꯤ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯅꯅꯕꯔꯣ ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯀꯔꯤꯒꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯕ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯉꯦ ꯑꯕꯣꯛ ꯃꯊꯟꯇ ꯂꯩꯔꯝꯃꯅꯤ ꯀꯔꯤꯒꯤ ꯆꯪꯕ ꯌꯥꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯇꯥꯂꯦꯝꯕꯁꯨ ꯍꯟꯕꯤꯔꯣ ꯊꯦꯡꯉꯅꯤ ꯌꯨꯝ ꯍꯟꯕꯗ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯖ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯂꯦꯝꯕ ꯊꯥꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯇꯥꯂꯦꯝꯕꯥ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯁꯦ ꯊꯥꯗꯣꯛ ꯃꯤꯅ ꯎꯔꯒ ꯂꯥꯟꯅ ꯈꯟꯈꯤꯅꯤꯌꯦ ꯅꯨꯄꯤꯗꯣ ꯃꯊꯃꯣꯏꯗ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯐꯨꯝꯖꯤꯜꯂꯤ ꯑꯗꯨꯕꯨ ꯃꯤꯅ ꯑꯗꯨꯛ ꯊꯤꯅ ꯃꯥꯕꯨ ꯉꯥꯡꯕꯗ ꯅꯠꯇꯅ ꯃꯕꯣꯛ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯕꯕꯥꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯉꯥꯡꯕ ꯑꯗꯨꯗ ꯊꯥꯖ ꯊꯃꯣꯏ ꯁꯣꯛꯈꯤꯕꯅꯤ ꯃꯥꯁꯨ ꯉꯁꯤꯗꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯑꯃꯒꯤ ꯃꯇꯧ ꯂꯧ ꯅꯨꯡꯁꯤꯔꯕꯁꯨ ꯃꯊꯃꯣꯏꯗ ꯀꯅꯥ ꯈꯪꯍꯟꯗ ꯇꯨꯃꯤꯟꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯑꯩꯗꯤ ꯊꯥꯗꯣꯛꯎꯏ ꯇꯥꯂꯦꯝꯕꯥ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯑꯣꯏ ꯑꯩ ꯊꯥꯗꯣꯛꯑꯣꯏ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯒꯦꯔꯥ ꯅꯪꯅ ꯑꯄꯥꯝꯕ ꯇꯧꯔꯣ ꯊꯥꯖ ꯂꯦꯝꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯑꯗꯨꯒ ꯈꯪꯕ꯭ꯔꯥ ꯄꯦꯜꯂꯕ꯭ꯔꯣ ꯀꯌꯥꯔꯛ ꯊꯥꯒꯦ ꯍꯥꯏꯕꯅꯣ ꯁꯦ ꯊꯥꯎ ꯅꯪꯅ ꯄꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯣ ꯉꯁꯤ ꯏꯕꯥꯅꯤ ꯆꯦꯟꯕ ꯇꯥꯕꯅꯤ ꯆꯦꯟꯕ ꯀꯥꯏꯅ ꯑꯩ ꯉꯝꯃꯣꯏꯀꯣ ꯀꯩꯒꯤ ꯉꯝꯗꯕꯅꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯅꯪꯕꯨ ꯑꯩ ꯊꯥꯗꯣꯛꯄ ꯉꯝꯂꯗ꯭ꯔꯣ ꯊꯥꯖ ꯈꯨꯝꯗꯦ ꯂꯦꯝꯕ ꯈꯔ ꯑꯣꯏꯅꯔꯞ ꯇꯧꯅ ꯈꯨꯄꯥꯛꯅ ꯁꯨꯃꯥꯏꯗ ꯊꯥꯕꯤꯔꯤ ꯂꯥꯛꯑꯣ ꯆꯠꯂꯁꯦꯕ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ ꯉꯁꯥꯏꯅ ꯄꯦꯡ 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 ꯉꯥꯡꯉꯝꯃꯒ ꯃꯊꯧꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯍꯜꯂꯦ ꯊꯃꯣꯏꯒꯁꯦ ꯃꯍꯤ ꯆꯦꯜꯂꯦ ꯇꯧꯔꯤꯁꯦ ꯊꯥꯖ ꯂꯦꯝꯕꯒꯤ ꯃꯇꯧꯗ ꯁꯥꯎꯅꯤꯡꯂꯝꯕ ꯃꯗꯨ ꯄꯨꯝꯅꯃꯛ ꯐꯈ꯭ꯔꯗꯨꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯊꯥꯅꯤꯡꯗꯦꯀꯣ ꯅꯪ ꯌꯥꯝꯅ ꯅꯨꯄꯤ ꯊꯦꯝꯕꯒ ꯌꯥꯝ ꯍꯩꯔꯤꯅꯦ ꯍꯥ ꯅꯨꯄꯤ ꯀꯌꯥ ꯊꯦꯝꯃꯛꯀꯦ ꯂꯦꯝꯕ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯅꯨꯄꯤ ꯌꯥꯝꯕꯨ ꯌꯥꯝꯃꯟꯗꯅ ꯀꯥꯎꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩꯅ ꯈꯟꯕꯗ 4-5 ꯁꯨꯔꯝꯒꯗꯕ ꯃꯥꯜꯂꯤ ꯀꯔꯤ 4-5 ꯐꯥꯔꯦ ꯀꯥꯏꯅ ꯐꯔꯦ ꯆꯠꯂꯣ ꯃꯣꯏꯗ ꯑꯣꯏꯅ ꯊꯦꯝꯃꯨꯔꯣ ꯍꯩꯃꯥ ꯐꯥꯒꯤ ꯇꯧꯕꯅꯦ ꯀꯔꯤ ꯐꯥꯒꯤ ꯇꯧꯏꯅꯦ ꯀꯥꯏꯅ ꯍꯥꯏꯖꯜꯂꯣ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯌꯥꯔꯦꯗ ꯀꯦꯔꯅꯨꯗ ꯊꯥꯖ ꯂꯦꯝꯕꯒꯤ ꯃꯁꯝꯒꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯉꯤ ꯑꯗꯨꯒ ꯀꯔꯤ ꯑꯩꯕꯨ ꯀꯥꯏꯗ ꯀꯦꯔꯗꯅ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯄꯩꯔꯅꯣꯕ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯀꯥꯏꯗ ꯑꯩꯒꯤ ꯌꯨꯝꯗ ꯉꯝꯖꯗ꯭ꯔꯦ ꯅꯪꯒꯤ ꯌꯨꯝ ꯀꯥꯏꯅ ꯅꯈꯣꯏ ꯅꯃꯥꯅ ꯑꯃꯨꯛ ꯑꯩ ꯍꯥꯠꯈꯤꯗꯅ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯌꯥꯔꯦ ꯈꯤꯠ ꯅꯇꯥ ꯇꯧꯔꯅꯨ ꯈꯣꯏꯃꯨ ꯂꯤꯆꯠꯇꯣ ꯅꯅꯥꯏ ꯈꯪꯖꯩꯀꯣ
ꯍꯩꯃꯥ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯁꯦ ꯋꯥꯊꯤ ꯇꯧꯔꯅꯨ ꯂꯥꯛꯑꯣ ꯅꯈꯨꯠꯇꯣ ꯄꯤꯔꯛꯑꯣ ꯑꯩ ꯄꯥꯏꯒꯦ ꯑꯗꯨꯒ ꯆꯠꯂꯁꯤ ꯑꯩ ꯃꯇꯝ ꯌꯧꯗ꯭ꯔꯤ ꯆꯠꯈꯤꯔꯣꯏ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝ ꯊꯥꯡꯍꯟꯅꯤꯡꯕ ꯃꯥꯜꯂꯦ ꯊꯥꯡꯉꯒ ꯄꯨꯕ ꯇꯥꯕꯅꯤ ꯅꯨꯄꯤ ꯐꯥꯔꯦ ꯉꯁꯤꯗꯤ ꯂꯦꯝꯕ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯖꯕꯨ ꯊꯥꯡꯀꯠꯇꯨꯅ ꯆꯠꯄ ꯍꯧꯏ ꯊꯥꯖꯅ ꯃꯇꯧꯗꯨꯗ ꯀꯩꯅꯣ ꯃꯦꯇꯥ ꯂꯦꯝꯕ ꯅꯪꯕꯣ ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯛꯑꯦ ꯑꯩ ꯏꯀꯥꯏ ꯍꯥꯏꯕ ꯈꯪꯗꯦꯍꯦ ꯑꯩꯗꯤ ꯅꯨꯄꯤ ꯐꯥꯖꯕꯅꯤ ꯀꯩꯅꯣ ꯅꯨꯄꯤ ꯐꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯅꯤ ꯅꯍꯥꯟꯋꯥꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯨꯄꯤ ꯐꯥꯔꯒ ꯂꯧꯕꯅ ꯅꯨꯡꯁꯤꯅꯕ ꯁꯥꯊꯤꯅ ꯍꯦꯜꯂꯦ ꯍꯥꯏꯕꯗꯣ ꯆꯨꯝꯃꯝꯕ ꯇꯥꯏ ꯊꯥꯖ ꯃꯥꯅ ꯍꯥꯏꯕ ꯑꯗꯨ ꯇꯥꯗ ꯂꯦꯝꯕꯅ ꯑꯗꯨꯃꯛ ꯃꯥꯕꯨ ꯊꯥꯗꯣꯛꯇ ꯄꯨꯕ ꯑꯗꯨꯗ ꯂꯦꯝꯕꯒꯤ ꯃꯈꯨꯠꯇ ꯈꯨꯖꯤꯟꯅ ꯀꯟꯅ ꯁꯤꯛꯇꯠꯂꯤ ꯅꯥꯏꯅꯦ ꯅꯪꯕꯣ ꯀꯩꯅꯣꯗ ꯌꯥꯝ ꯀꯟꯅ ꯁꯤꯛꯂꯛꯏꯗꯨꯕꯣ ꯇꯦꯔꯥ ꯀꯛꯆꯦꯡꯅ ꯆꯤꯛꯂꯛꯄꯗꯒꯤ ꯍꯦꯜꯂꯤꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪ ꯍꯟꯗꯛꯀꯅꯦ ꯌꯥꯅ ꯑꯣꯏꯅ ꯆꯤꯛꯂꯛꯀꯅꯤ ꯍꯣꯏꯁꯦ ꯑꯩ ꯊꯝꯃꯒꯦꯁꯦ ꯊꯝꯖꯔꯒꯦ ꯀꯩꯅꯣ ꯈꯪꯗꯦꯕ ꯂꯦꯝꯕ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯊꯥꯖꯅ ꯅꯪ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩ ꯌꯣꯟꯕ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯖ ꯁꯥꯎꯁꯤꯟꯅꯗꯨꯅ ꯀꯟꯅ ꯆꯠꯈꯤ ꯂꯦꯝꯕꯁꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯥꯟꯅꯈꯤ ꯊꯥꯖ ꯁꯦ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯇꯞꯅ ꯆꯠꯂꯣꯃꯤ ꯉꯥꯏꯈꯣꯃꯤ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯦꯜꯂꯤ ꯔꯥꯙꯦ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦ ꯇꯥꯕꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯏꯁꯧ ꯇꯧꯔꯤ ꯑꯩꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯄꯥꯝꯗꯦ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯉꯣꯟꯗ ꯍꯥꯏꯕꯅꯦꯕ ꯌꯥꯗꯦꯕ ꯃꯤꯅ ꯉꯥꯡꯕ ꯁꯛꯄ ꯑꯃꯠꯇ ꯂꯧꯗꯤꯌꯦ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯗ ꯂꯧꯗꯕ ꯃꯆꯥ ꯃꯥꯅ ꯍꯌꯦꯡ ꯀꯔꯤ ꯑꯐꯕ ꯊꯕꯛ ꯇꯧꯒꯦ ꯌꯦꯡꯒꯦꯕ ꯃꯥ ꯏꯆꯥ ꯅꯨꯄꯥꯗꯣ ꯃꯍꯥꯠ ꯇꯧꯉꯝꯕꯤꯗꯣ ꯃꯗꯨꯅ ꯁꯦꯝꯖꯤꯟꯗꯨꯅ ꯅꯝꯐꯥ ꯐꯥꯗꯨꯅ ꯆꯦꯜꯂꯛꯂꯤꯕ ꯑꯣꯏꯔꯝꯅꯤꯕ ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯃꯁꯝꯗꯣ ꯀꯣꯔꯣꯛ ꯈꯣꯏꯅ ꯐꯣꯏꯗꯠꯅꯤꯡꯈ꯭ꯔꯦꯗ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯅꯤꯡꯈ꯭ꯔꯦꯗ ꯑꯩ ꯄꯦꯟꯗꯦꯗ ꯈꯖꯤꯛꯇꯪꯗꯅꯦ ꯈꯨꯔꯛꯇꯒꯤ ꯅꯥꯟꯊꯣꯛꯈꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯜ ꯅꯣꯛꯅ ꯆꯥꯏ ꯃꯆꯥꯒꯤ ꯃꯔꯜ ꯀꯞꯅ ꯆꯥꯏ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯊꯣꯛꯑꯅꯤ ꯁꯣꯏꯗ꯭ꯔꯦ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝ ꯊꯣꯡꯕꯒꯨꯝꯕꯅꯤ ꯃꯥꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯐꯗꯤ ꯁꯨꯝꯕꯒꯨꯝꯅ ꯁꯨꯔꯨ ꯁꯨꯔꯨ ꯁꯨꯝꯈ꯭ꯔꯅꯤ ꯑꯩ ꯁꯣꯏꯗꯅꯅꯦ ꯁꯨꯝꯈ꯭ꯔꯅꯤ ꯃꯍꯥ ꯍꯤꯡꯆꯥꯕꯤꯅꯦ ꯃꯗꯣ ꯑꯩ ꯈꯪꯉꯦꯕ ꯃꯍꯥ ꯍꯤꯡꯆꯥꯕꯤ ꯃꯌꯨꯝ ꯆꯠꯇꯨꯅ ꯑꯗꯨꯛ ꯊꯤꯅ ꯉꯥꯡꯂꯨꯕꯕꯨ ꯃꯃꯥꯏꯗꯨ ꯁꯎꯟ ꯇꯨꯞꯄꯗꯧꯅ ꯏꯀꯥꯏ ꯈꯪꯗꯅ ꯂꯥꯛꯅꯤꯡꯉꯦ ꯑꯗꯨꯕꯨꯗꯤ ꯈꯪꯅꯤꯗꯅ ꯍꯌꯦꯡꯋꯥꯏ ꯑꯋꯨꯟꯄꯣꯠꯀꯅꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯥꯡꯁꯤꯗ ꯆꯥꯡ ꯇꯥꯅꯒ ꯄꯨꯔꯛꯂꯕ ꯑꯩꯈꯣꯏꯒꯤ ꯏꯖꯠꯀꯥꯁꯦ ꯑꯃꯨꯛ ꯂꯩꯈꯥ ꯇꯥꯅ ꯆꯤꯡꯊꯒꯗꯧꯔꯤꯕꯅꯤ ꯌꯨꯝ ꯑꯁꯨꯝꯅ ꯔꯥꯙꯦ ꯂꯩꯔꯤꯉꯩꯗ ꯃꯄꯨꯔꯣꯏꯕ ꯌꯥꯏꯃ ꯊꯣꯔꯛꯇꯨꯅ ꯅꯨꯄꯤ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯅꯆꯥ ꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯜꯂꯛꯑꯒ ꯅꯪꯅ ꯁꯤꯗ ꯁꯟ ꯈꯣꯡꯕꯗꯧꯅ ꯀꯞꯂꯒ ꯂꯩꯕ ꯃꯗꯨꯅꯅꯦ ꯀꯔꯤꯝꯇ ꯀꯥꯟꯅꯒꯗꯕ ꯅꯠꯇꯦ ꯐꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯏꯟꯊꯣꯛꯂꯤꯕ ꯌꯥꯗꯣꯔꯤꯕ꯭ꯔో ꯅꯆꯥꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤꯔꯦꯅ ꯌꯨꯝꯁꯤꯗ ꯃꯇꯤꯛ ꯆꯥꯔꯦ ꯈꯟꯅ ꯏꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯗꯨꯗ ꯅꯪ ꯑꯩꯅ ꯐꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯄꯦꯟꯊꯣꯛꯇꯨꯅ ꯂꯩꯃꯤꯟꯅꯔꯁꯤ ꯃꯗꯨꯁꯨ ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯃꯤꯟꯅꯒꯗꯕ ꯅꯠꯇꯦꯅꯦ ꯃꯇꯝ ꯈꯔꯅꯤ ꯅꯆꯥꯅꯨꯄꯥꯒ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯖꯔꯁꯅꯨ ꯃꯁꯤꯗ ꯅꯪ ꯑꯩꯅ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯅ ꯀꯥꯟꯅꯒꯗꯕ ꯅꯠꯇꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯊꯦꯡꯉꯤ ꯍꯌꯦꯡꯅꯦ ꯉꯥꯟꯕꯕꯨ ꯍꯧꯗꯨꯅ ꯏꯃꯧꯕꯨ ꯂꯧꯕꯤꯔꯨꯅꯕ ꯃꯇꯥꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯥꯒꯣꯏ ꯊꯣꯔꯛꯇꯨꯅ ꯏꯃꯥ ꯅꯪꯅ ꯍꯧꯖꯤꯛ ꯀꯞꯄꯅ ꯌꯥꯒꯗꯕ ꯅꯠꯇꯦ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨꯝꯇ ꯍꯣꯡꯗꯣꯛꯄ ꯌꯥꯔꯔꯣꯏ ꯂꯨꯍꯣꯡꯕꯗ ꯇꯥꯕꯅꯤ ꯏꯖꯗꯥꯕꯤ ꯄꯤꯒꯦ ꯍꯥꯏꯕꯁꯨ ꯇꯥꯆꯧꯅ ꯌꯥꯔꯛꯀꯗꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯒ ꯏꯃꯥ ꯏꯆꯥ ꯆꯪꯗꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯕꯗ माꯅ ꯀꯩꯗꯧ ꯉꯝꯗꯣꯔꯤꯒꯦ ꯃꯗꯨꯗꯅꯦ ꯏꯕꯥꯅꯤꯒꯤ ꯁꯥꯔꯩ ꯏꯟꯕ ꯉꯝꯂꯒꯅ ꯂꯩꯖꯔꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯥꯏꯅ ꯆꯠꯆꯈ꯭ꯔꯅꯤ ꯔꯥꯙꯦ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯍꯔꯥꯎꯗꯨꯅ ꯅꯣꯛꯂꯒ ꯑꯗꯨꯅꯤꯗꯅ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯁꯤꯗꯤ ꯑꯗꯨꯝꯅ ꯇꯧꯒꯗꯕꯅꯤ ꯅꯕꯨꯡꯗꯤ ꯌꯥꯗ꯭ꯔꯦ ꯐꯣꯔꯁꯥ ꯆꯠꯂꯦ ꯏꯆꯥꯗꯅꯤ ꯃꯃꯥ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯪꯕ ꯌꯥꯏꯃ ꯃꯆꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯑꯩ ꯇꯨꯃꯤꯟ ꯆꯪꯖꯈ꯭ꯔꯒꯦ ꯅꯣꯏ ꯅꯃꯥ ꯅꯆꯥꯅ ꯊꯣꯛꯄ ꯊꯧ ꯑꯣꯠꯀꯦꯔꯥ ꯍꯥꯠꯀꯦꯔꯥ ꯆꯞ ꯃꯥꯟꯅꯖꯕ ꯃꯃꯥ ꯃꯆꯥꯁꯤꯕꯨ ꯀꯔꯤ ꯄꯨꯛꯆꯦꯜꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯛꯄꯁꯤꯕꯨ ꯃꯣꯏ ꯃꯁꯥꯁꯤ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯜꯁꯨ ꯑꯋꯥꯕ ꯈꯪꯅꯗꯕ ꯃꯄꯥꯒꯤ ꯋꯥꯇꯥꯗꯨꯗ ꯊꯥꯒꯣꯏꯅ ꯏꯁ ꯕꯥꯕꯥ ꯅꯪꯒꯤ ꯇꯨꯝꯐꯝ ꯊꯣꯛꯄꯗꯣ ꯀꯣꯛ ꯆꯪꯉꯒ ꯇꯨꯝꯃꯨꯆꯣ ꯌꯥꯗ꯭ꯔꯣ ꯅꯨꯄꯤꯒꯤ ꯋꯥꯗ ꯑꯃꯨꯛ ꯌꯥꯎꯁꯤꯟꯕꯤꯔꯛꯀꯅꯨ ꯌꯥꯏꯃ ꯆꯪꯂꯒ ꯇꯨꯝꯒꯦ ꯇꯧꯔꯝꯕꯗꯒꯤ ꯑꯩꯅ ꯂꯥꯜꯂꯕ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯕꯁꯦ ꯑꯉꯥꯎꯕ ꯇꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩꯗꯅꯦ ꯅꯃꯥ ꯅꯆꯥ ꯄꯨꯟꯗꯨꯅ
ꯈꯣꯟꯖꯥꯎ ꯊꯥꯗꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯗ ꯏꯃꯨꯡꯗ ꯆꯪꯖꯈ꯭ꯔꯒꯦ. ꯑꯩ ꯅꯣꯏꯒꯤꯅꯦ ꯅꯆꯤꯟꯗꯣ ꯄꯥꯟꯅꯕ ꯉꯝꯃꯣꯏ. ꯑꯩ ꯆꯪꯉꯦ. ꯅꯃꯥꯅ ꯆꯥꯅ ꯊꯣꯛꯄ ꯇꯧꯍꯧꯔꯣ. ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯌꯥꯏꯃ ꯆꯠꯈ꯭ꯔꯦ. ꯃꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯥꯒꯣꯏꯅ ꯏꯃꯥ ꯅꯋꯥꯅꯤꯅ ꯅꯨꯄꯤ ꯋꯥꯅꯤꯁꯨ ꯈꯪꯗꯦ ꯅꯨꯄꯥ ꯋꯥꯅꯤꯁꯨ ꯈꯪꯗꯦ ꯏꯌꯥꯎ ꯍꯦꯛ ꯌꯥꯎꯔꯗꯅ ꯂꯥꯏꯃ ꯇꯟꯖꯩꯗ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ. ꯌꯥꯔꯦ ꯁꯦ ꯁꯥꯎꯔꯨꯔꯅꯨ. ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯆꯪꯉꯁꯤ. ꯍꯌꯦꯡꯗꯤ ꯊꯕꯛ ꯑꯃꯨꯛ ꯆꯤꯜꯂꯅꯤ. ꯑꯩ ꯇꯟꯕꯗ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯏꯃꯥ ꯁꯦ ꯁꯨꯝ ꯈꯟꯖꯤꯜꯂꯒ ꯁꯥꯎꯅꯤꯡꯅꯕꯅꯤ. ꯆꯪꯉꯁꯤ ꯑꯗꯨꯒ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯌꯥꯏꯃ ꯄꯥꯎ ꯍꯥꯏꯗꯣꯛꯂꯨꯕꯒꯤ ꯃꯈꯣꯏ 3-4 ꯂꯥꯛꯇꯨꯅ ꯍꯥꯏꯐꯦꯠ ꯀꯔꯤꯅꯣ ꯋꯥꯇꯥꯅꯔꯝꯂꯒ ꯆꯠꯈ꯭ꯔꯦ. ꯃꯇꯥꯡ ꯑꯗꯨꯗ ꯌꯥꯏꯃꯒꯤ ꯅꯨꯄꯤ ꯔꯥꯙꯦ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯣꯏꯗꯥꯗ ꯀꯔꯤ ꯀꯃꯥꯏꯅ ꯍꯥꯏꯅꯔꯛꯑꯒꯦ? ꯃꯕꯣꯛ ꯑꯃꯒ ꯃꯣꯏꯒꯤ ꯃꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯑꯃꯒ ꯂꯩꯍꯧ. ꯌꯥꯝꯅ ꯈꯣꯡꯒꯨꯜ ꯇꯥꯏ. ꯂꯩꯕꯥꯛ ꯃꯆꯥꯁꯨ ꯌꯥꯝꯅ ꯇꯥꯏ. ꯂꯨꯍꯣꯡꯕꯗꯨ ꯄꯪꯌꯩꯁꯨ ꯌꯩꯊꯣꯛꯇꯕꯤꯗ ꯄꯪꯀꯨꯏꯁꯨ ꯀꯨꯏꯗꯕꯤꯗ ꯅꯨꯃꯤꯠ ꯊꯥ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯍꯣꯡꯅꯅꯕ ꯇꯧꯁꯦꯅ ꯍꯥꯏꯔꯛꯏ. ꯔꯥꯙꯦ ꯃꯄꯨꯔꯣꯏꯕꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯊꯥꯖꯗꯕ ꯑꯃꯗꯤ ꯄꯣꯛꯆꯩ. ꯔꯥꯙꯦ ꯃꯥꯅ ꯈꯜꯂꯨꯕꯅ ꯏꯟꯊꯣꯔꯛꯇꯨꯅ ꯑꯋꯣꯡ ꯑꯋꯣꯟ ꯑꯃꯠꯇ ꯐꯥꯎꯕ ꯇꯝꯗ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯌꯥꯅꯅꯕ ꯁꯤꯜ ꯂꯥꯡꯂꯨꯔꯣ ꯍꯥꯏꯅ ꯏꯟꯊꯣꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ. ꯔꯥꯙꯦ ꯃꯄꯨꯔꯣꯏꯕꯗꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯌꯥꯔꯦꯗ ꯃꯣꯏꯇꯥꯗ ꯍꯅꯨꯊꯪꯁꯤꯗꯅꯦ ꯋꯥꯊꯤ ꯋꯥꯀꯥꯏ ꯑꯣꯟꯊꯣꯛꯅ ꯄꯥꯝꯕꯤꯈ꯭ꯔꯦ. ꯃꯣꯏꯅꯕꯨ ꯀꯔꯤ ꯁꯦꯜ ꯂꯩꯗꯅ ꯂꯨꯍꯣꯡꯁꯤ ꯀꯥꯏꯅ ꯍꯥꯏ ꯁꯥꯔꯗꯅ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯉꯅꯨ ꯈꯤꯠ ꯇꯥꯅꯤꯡꯗ꯭ꯔꯤ. ꯅꯨꯄꯤ ꯅꯪꯕꯨ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯁꯥꯗꯅ ꯅꯪꯉꯣꯟꯗ ꯋꯥꯊꯤ ꯉꯥꯡꯗꯅ ꯐꯥꯒꯤꯒꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ? ꯋꯥꯊꯤ ꯉꯥꯡꯉꯤ ꯑꯗꯒꯤ ꯐꯥꯒꯤ ꯇꯧꯔꯦ ꯍꯥꯏꯅ ꯈꯜꯂꯨ. ꯑꯗꯣ ꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥꯊꯤ ꯑꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ? ꯊꯧ ꯂꯩꯇꯕ ꯁꯥꯗꯅ. ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯌꯨꯝꯁꯤꯗꯒꯤ ꯍꯌꯦꯡ ꯂꯨꯍꯣꯡꯕꯗ ꯆꯪꯒꯗꯕ ꯁꯦꯜ ꯄꯨꯝꯅꯃꯛ ꯂꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯣꯏꯔꯝꯅꯤ. ꯍꯩ ꯌꯥꯛꯂꯤꯕ ꯅꯈꯣꯟꯗꯨꯒ ꯇꯞꯅ ꯏꯪꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯉꯔꯥꯡꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯏꯃꯧꯁꯦ. ꯂꯨꯐꯧ ꯂꯨꯍꯣꯡꯗ꯭ꯔꯤ. ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯇꯥꯔꯒ ꯃꯤꯅ ꯂꯥꯟꯅ ꯂꯧꯈꯤꯅꯤ. ꯇꯞꯅ ꯏꯪꯅ ꯍꯥꯏꯕ ꯇꯝꯃꯨ. ꯔꯥꯙꯦ ꯃꯊꯕꯥꯛꯀꯗꯨ ꯄꯨꯔꯒ ꯈꯤꯇꯪ ꯈꯣꯜꯀꯜꯂꯞꯅ ꯍꯩꯃꯥ ꯑꯣꯟꯊꯣꯛꯅꯁꯨ ꯉꯝꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯔꯦ. ꯍꯥꯏ ꯉꯔꯥꯡꯗ ꯌꯨꯝꯁꯤꯗ ꯆꯤꯜꯂꯛꯇ ꯉꯥꯏꯔꯤ. ꯁꯦꯝꯖꯤꯟꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯤꯌꯦ. ꯃꯥꯒꯤ ꯅꯨꯄꯥꯗꯒꯤ ꯍꯦꯟꯗꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯁꯨ ꯌꯥꯎꯈ꯭ꯔꯦ. ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯔꯦ. ꯃꯥꯒꯤ ꯃꯤꯆꯪꯗꯒ ꯋꯥ ꯉꯥꯡꯈ꯭ꯔꯦꯕ ꯏꯄꯨꯔꯣꯏꯕꯁꯨ. ꯌꯥꯏꯃꯅ ꯅꯨꯄꯤ ꯅꯪꯉꯣꯟꯗꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ. ꯇꯞꯅ ꯉꯥꯡ. ꯅꯃꯧ ꯅꯨꯄꯤꯅ ꯇꯥꯈ꯭ꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯕ. ꯅꯪ ꯈꯔ ꯍꯦꯟꯃꯜꯂꯕꯅꯤꯀꯣ. ꯄꯦꯟꯊꯣꯛꯄ ꯈꯔ ꯇꯝꯂꯗꯤ ꯐꯒꯗꯕꯅꯤ. ꯃꯇꯥꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯥꯒꯣꯏ ꯊꯣꯔꯛꯇꯨꯅ ꯀꯩꯅꯣ ꯄꯥꯕꯅ ꯍꯥꯏꯗꯨꯕ? ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯩꯗ ꯂꯥꯟꯒꯦ? ꯁꯤꯗ ꯑꯩꯗꯤ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯄꯥꯕꯅ ꯏꯃꯥꯒꯤ ꯃꯤꯆꯪ ꯆꯪꯗꯅ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯌꯨꯝꯁꯤꯗ ꯃꯧ ꯐꯥꯎꯕ ꯑꯣꯏꯗ꯭ꯔꯤꯕꯤ ꯃꯥꯒꯤ ꯀꯔꯤ ꯃꯤꯅꯨꯡꯁꯤ ꯄꯣꯛꯐꯝ ꯊꯣꯛꯄꯒꯦ? ꯍꯩ ꯅꯣꯏ ꯅꯃꯥꯅꯆꯥ ꯑꯅꯤꯒꯤ ꯆꯤꯟꯁꯤꯗꯤꯅꯦ ꯑꯩ ꯄꯥꯟꯅꯕ ꯉꯝꯃꯣꯏ. ꯑꯩꯗꯅꯦ ꯏꯃꯨꯡꯗ ꯆꯪꯖꯍꯧꯔꯒꯦ. ꯎꯒꯤ ꯃꯍꯩ ꯃꯃꯥꯒꯤ ꯃꯆꯥ ꯍꯥꯏꯕꯗꯨꯅꯤ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯤ. ꯑꯩ ꯆꯪꯉꯦ. ꯃꯥꯟꯅꯖꯕ ꯅꯃꯥꯅꯆꯥ ꯑꯅꯤ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯖꯍꯧꯔꯣ. ꯑꯩꯈꯣꯏꯅ ꯐꯅ ꯑꯐꯕ ꯂꯤꯁꯤꯡ ꯍꯥꯏꯔꯁꯨ ꯅꯀꯣꯛꯁꯤꯡ ꯑꯗꯨꯗ ꯆꯪꯒꯗꯕ ꯂꯩꯇꯦ. ꯌꯥꯏꯃ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ. ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯏ. ꯉꯁꯥꯏ ꯃꯈꯩ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯊꯥꯖꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯇꯥꯔꯤꯕꯅꯤ. ꯊꯥꯖ ꯋꯥꯈꯜ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯃꯥ ꯂꯣꯏꯁꯤꯟꯗꯨꯅ ꯃꯥꯏꯊꯣꯡꯗ ꯀꯔꯤꯃꯠꯇ ꯇꯥꯍꯟꯗꯦ. ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯕ ꯌꯥꯕ ꯑꯣꯏꯗꯕꯅ ꯂꯦꯝꯕꯅ ꯊꯥꯖꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯊꯥꯖ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ. ꯑꯩꯈꯣꯏ ꯏꯃꯥꯒ ꯏꯆꯜꯒꯁꯦ ꯆꯞ ꯃꯥꯟꯅꯕꯅꯤ. ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ. ꯃꯣꯏꯅꯤ ꯌꯥꯝꯅ ꯆꯥꯟꯅꯖꯕꯅꯤ. ꯃꯣꯏꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯤ. ꯑꯩꯁꯨ ꯅꯪꯒꯤ ꯃꯥꯡꯗ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯇꯧꯁꯦ ꯇꯁꯦꯡꯅ ꯏꯀꯥꯏ. ꯊꯥꯖ ꯀꯔꯤꯃꯠꯇ ꯈꯟꯗꯕ ꯁꯥꯗꯨꯅ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ? ꯀꯔꯤꯒꯤ ꯀꯥꯏꯔꯤꯅꯣ? ꯑꯩꯉꯣꯟꯗꯕꯣ? ꯑꯩ ꯀꯩꯝ ꯈꯟꯗꯦ. ꯑꯁꯤꯇꯪꯒꯤꯕꯨ. ꯑꯁꯦꯡꯕ? ꯑꯁꯦꯡꯕ. ꯑꯗꯣ ꯑꯩꯗꯤ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗꯒꯤ ꯅꯪꯁꯦ ꯑꯃꯨꯛ ꯂꯥꯞꯍꯟꯅꯤꯡꯗ꯭ꯔꯦ. ꯌꯥꯔꯗꯤ ꯉꯁꯤ ꯅꯪ ꯆꯠꯈ꯭ꯔꯅꯨꯕ. ꯁꯤꯗ ꯁꯨꯝ ꯍꯣꯡꯉꯁꯤ. ꯑꯁ ꯉꯝꯗ꯭ꯔꯦ. ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯅ ꯇꯥꯁꯤꯟ ꯈꯨꯝꯖꯤꯜꯂꯤꯕ ꯃꯌꯥꯝꯗꯣ ꯌꯨꯝꯁꯤꯗ ꯄꯨꯔꯛꯅꯕꯅꯤ ꯈꯪꯉꯕ? ꯑꯗꯣ ꯍꯌꯦꯡ ꯑꯩꯅ ꯀꯣꯌꯦꯠꯀ ꯌꯦꯠꯂꯒ ꯅꯣꯏ ꯌꯨꯝꯗ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯦꯅꯥꯒ ꯈꯣꯡꯉꯒ ꯃꯤ ꯃꯌꯥꯝ ꯅꯪ ꯂꯧꯕ ꯂꯥꯛꯇꯣꯏꯅꯤ. ꯊꯥꯖ ꯈꯖꯤꯛ ꯅꯣꯛꯂꯒ
ꯑꯩꯁꯨ ꯅꯪ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯆꯦꯞꯊ ꯌꯦꯡꯗꯣꯏꯅꯤ꯫ ꯑꯁꯦꯡꯕꯩꯔꯣ? ꯑꯁꯦꯡꯕꯒꯤ꯫ ꯑꯁꯨꯝꯅ ꯊꯥꯖꯁꯨ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯊꯤꯟꯕꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯖꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯊꯥꯖꯅ ꯉꯁꯤꯒꯤ ꯁꯤꯡꯖꯨꯁꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ, ꯑꯔꯣꯏꯕ ꯑꯣꯏꯇꯧꯔꯤꯔꯣ? ꯍꯥꯎꯇ꯭ꯔꯗꯤ ꯀꯩꯅꯣ, ꯁꯟꯊꯤ ꯆꯩ ꯁꯥꯕ ꯈꯨꯠꯁꯤꯅ ꯍꯦꯛꯇ ꯅꯣꯏꯈꯥꯏꯕꯅꯤ꯫ ꯍꯩꯃꯥ, ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯑꯁꯨꯛ ꯍꯥꯎꯅ ꯆꯥꯔꯤꯉꯩꯁꯤꯗ ꯕꯤꯠ ꯇꯦꯛꯄ ꯊꯕꯛ ꯌꯥꯝ ꯇꯧꯏꯀꯣ꯫ ꯅꯣꯏꯁꯦ ꯇꯟꯕ ꯑꯃ ꯌꯥꯎꯋꯦ꯫ ꯑꯗꯣ ꯊꯥꯖ, ꯅꯪꯁꯦ ꯃꯧ ꯑꯅꯧꯕꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯣꯏꯗꯣꯔꯕꯅꯤ꯫ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗ, ꯋꯥꯈꯜꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯅꯤ ꯀꯥꯏꯅ? ꯑꯁ ꯈꯪꯗꯦꯗ, ꯑꯩꯗꯤ ꯌꯥꯝꯅ ꯀꯜꯂꯛꯆꯩ꯫ ꯈꯪꯗꯦꯗ, ꯅꯨꯡꯉꯥꯏ ꯍꯥꯏꯗꯣꯏꯔꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣꯏꯔꯥ ꯑꯕꯣꯛꯀꯤ ꯈꯟꯕꯗ꯫ ꯑꯗꯨꯒꯤꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤ꯫ ꯑꯩꯁꯨ ꯅꯣꯏ ꯃꯌꯥꯝ ꯂꯩꯕꯒꯤ ꯑꯕꯣꯛ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯇꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯥꯖꯁꯨ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯂꯦ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯊꯥ 2-3 ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯊꯥꯖꯗ ꯃꯅꯦꯝꯒ ꯃꯅꯥꯎ ꯊꯥꯒꯣꯏꯒꯅꯗꯤ ꯅꯣꯡꯃꯇ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯖ ꯃꯕꯣꯛ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯃꯃꯥ ꯔꯥꯙꯦꯅ, ꯃꯧ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯅꯐꯤ ꯅꯔꯣꯡꯒ ꯅꯥꯜꯂꯗꯅ꯫ ꯏꯃꯥ, ꯑꯕꯣꯛꯇꯣ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯉꯝꯗꯦ ꯍꯥꯏ꯫ ꯉꯁꯤ 9-10 ꯁꯨꯔ ꯃꯥꯜꯂꯦ꯫ ꯑꯝꯇ ꯂꯥꯛꯑꯣꯅ ꯄꯥꯎ ꯂꯥꯛꯑꯝꯕꯅꯤ꯫ ꯑꯗꯨꯒꯤ ꯑꯝꯇ ꯆꯠꯂꯨꯒꯦꯅ ꯇꯧꯕꯅꯤ꯫ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ? ꯌꯨꯝꯁꯤꯗ ꯑꯩ ꯑꯃ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ? ꯅꯪꯅ ꯀꯨꯁꯤꯔꯥꯁꯤ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯍꯣꯏꯅꯦ, ꯐꯔꯦꯅꯦ, ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯒꯁꯨ ꯇꯣꯛꯑꯣ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯌꯨꯝꯁꯤꯒꯤ ꯑꯍꯜ ꯏꯑꯣꯏ ꯑꯣꯏꯔꯤꯕ ꯅꯀꯨꯗꯗꯤ ꯍꯥꯏꯔꯝꯕ ꯌꯥꯗꯕ꯭ꯔꯣ? ꯀꯨꯁꯤꯔꯥꯁꯤ ꯄꯪꯇꯧ ꯇꯧꯅꯒꯨꯝꯁꯤ꯫ ꯌꯨꯝꯁꯦ ꯅꯣꯏꯒꯤ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯕ ꯌꯨꯝꯗꯣ ꯑꯗꯨꯅꯗꯤ ꯏꯕꯦꯝꯃ ꯐꯖꯕꯤ꯫ ꯏꯃꯥ, ꯉꯁꯥꯏ ꯄꯥꯕꯗ ꯍꯥꯏꯔꯝꯃꯕꯅꯤ꯫ ꯑꯗꯨꯗ ꯄꯥꯕꯅ ꯆꯠꯂꯨꯆꯣꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯊꯣꯔꯛꯄꯅꯤ꯫ ꯅꯣꯏ ꯄꯥꯕꯅ ꯌꯥꯔꯁꯨ ꯑꯩꯅ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯏꯃꯥ, ꯉꯥꯛꯇꯪ ꯌꯧꯔꯨꯒꯦ꯫ ꯑꯕꯣꯛꯇꯣ ꯃꯁꯥ ꯈꯔ ꯀꯟꯅ ꯉꯝꯗꯕ ꯃꯥꯜꯂꯤ꯫ ꯉꯔꯥꯡ ꯃꯪꯗꯁꯨ ꯌꯥꯝꯅ ꯋꯥꯅ ꯎꯔꯝꯃꯤ꯫ ꯌꯥꯔꯒꯗꯤ ꯑꯩ ꯉꯥꯛꯇ ꯆꯠꯂꯨꯒꯦ꯫ ꯅꯆꯥꯅꯨꯄꯥꯗꯁꯨ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯃꯇꯥꯡꯗꯨꯗ ꯊꯥꯒꯣꯏ ꯊꯣꯔꯛꯇꯨꯅ, ꯀꯩꯅꯣꯅꯦ ꯏꯅꯝꯃ? ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯏꯅꯝꯃ ꯅꯅꯥꯗꯣ ꯀꯩꯝꯇ ꯇꯥꯗ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯏꯅꯝꯃꯒꯤ ꯀꯣꯛꯇꯨꯕꯨ ꯀꯩꯝꯇ ꯂꯧꯁꯤꯟꯕ ꯍꯩꯇ꯭ꯔꯕꯣ? ꯊꯥꯖ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯊꯥꯒꯣꯏ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯣꯏꯅꯦ, ꯑꯩꯈꯣꯏꯒꯤ ꯅꯥꯁꯤꯅ ꯀꯟꯒꯦ ꯌꯥꯎꯅ ꯀꯟꯈ꯭ꯔꯗꯤ, ꯃꯤꯁꯦ ꯎꯁꯤꯠꯂꯣꯏ ꯈꯟꯅ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯀꯩꯝꯇ ꯀꯥꯟꯅꯕ ꯅꯠꯇꯦ꯫ ꯑꯗꯨꯁꯨ ꯄꯣꯄꯥꯡ ꯁꯨꯗꯕ ꯌꯨꯝꯗꯨꯗꯒꯤ ꯀꯩꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯀꯔꯤ ꯉꯥꯡꯒꯅꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯦꯕ ꯏꯅꯝꯃꯗꯤ꯫ ꯊꯥꯖ ꯑꯁꯥꯎꯕꯅ ꯐꯥꯊꯕ ꯉꯝꯗ ꯊꯥꯒꯣꯏꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯈꯪꯕ꯭ꯔꯥ ꯅꯪ? ꯑꯗꯨꯛ ꯀꯟꯕ ꯋꯥꯍꯩ ꯅꯆꯤꯜ ꯑꯗꯨꯗꯒꯤ ꯊꯣꯛꯄ? ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯏꯅꯥꯎꯅꯤ ꯈꯟꯗꯨꯅ ꯇꯧꯕꯅꯤ, ꯀꯣꯟꯅ ꯈꯪꯖꯔꯛꯀꯅꯤ ꯈꯟꯕ꯫ ꯃꯁꯤꯗ ꯅꯪ ꯏꯊꯛ ꯀꯥꯔꯤꯅꯦ ꯍꯥ? ꯊꯥꯒꯣꯏ ꯀꯞꯁꯤꯟꯅꯗꯨꯅ, ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯏꯁꯦ ꯏꯃꯥꯕꯨ ꯀꯩꯝꯇ ꯎꯗꯕ꯭ꯔꯣ? ꯏꯃꯥ, ꯏꯅꯝꯃꯁꯦ ꯌꯥꯝ ꯀꯤꯖꯕ꯭ꯔꯕ? ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯗꯣ ꯀꯩꯒꯤꯅꯣ? ꯅꯪꯒꯤ ꯅꯃꯥꯡꯃꯛꯇꯗ ꯅꯆꯥꯅꯨꯄꯤꯕꯨ ꯐꯨꯔꯒ ꯌꯦꯡꯉꯒ ꯂꯩꯅꯦ꯫ ꯏꯃꯥ ꯇꯧꯒꯦꯀꯣ꯫ ꯏꯃꯥ, ꯀꯩꯅꯣ ꯌꯦꯡꯉ ꯂꯩꯗꯨꯕꯣ? ꯑꯁꯤ ꯐꯨꯖꯤꯜꯂꯣ ꯍꯥꯏꯕ꯫ ꯃꯁꯝꯁꯦ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯒꯦ ꯈꯪꯉꯤꯗꯅ, ꯎꯁꯤꯠꯇꯕ ꯁꯥꯔꯗ ꯃꯃꯥ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯏꯆꯥꯅꯨꯄꯤ ꯄꯣꯛꯄꯗꯒꯤ ꯁꯦꯠ ꯐꯥꯎꯕ ꯊꯥꯔꯛꯇ꯭ꯔꯤꯕꯤ ꯑꯁꯤꯕꯨ ꯈꯨꯄꯥꯛꯅ ꯊꯥꯕꯒꯁꯨ ꯁꯥꯔꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯊꯥꯖꯕꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯊꯥꯖ ꯃꯕꯣꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯑꯕꯣꯛ, ꯍꯧꯒꯠꯂꯣ! ꯑꯕꯣꯛ, ꯍꯧꯒꯠꯂꯣ! ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯩꯝꯇ ꯈꯨꯝꯗꯕꯤꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯀꯔꯤꯝꯇ ꯈꯨꯝꯗꯕꯤ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯑꯕꯣꯛ? ꯍꯧꯒꯠꯂꯣ! ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯑꯕꯣꯛ! ꯅꯁꯨꯕꯨ ꯀꯅꯥꯗ ꯁꯤꯟꯅꯕꯤꯔꯝꯂꯤꯅꯣ? ꯍꯧꯒꯠꯂꯣ! ꯀꯔꯤꯒꯤ ꯑꯩ ꯉꯥꯏꯔꯝꯗꯅ ꯑꯕꯣꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯅꯣ ꯑꯕꯣꯛ? ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯑꯕꯣꯛ! ꯅꯪ ꯀꯩꯒꯤ ꯈꯨꯝꯗ꯭ꯔꯤꯅꯣ? ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯤꯔꯣ? ꯑꯩ ꯉꯔꯥꯡ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯑꯕꯣꯛ! ꯑꯩ ꯂꯥꯛꯑꯦ, ꯍꯧꯒꯠꯂꯣ! ꯑꯩ ꯀꯅꯥꯅ ꯆꯥꯛꯀꯧꯕꯤꯗꯣꯏꯅꯣ ꯑꯕꯣꯛ? ꯅꯪ ꯍꯧꯒꯠꯂꯣ! ꯊꯥꯖ ꯃꯕꯣꯛꯄꯨ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯎꯅꯕ ꯐꯪꯍꯧꯗꯕꯗꯨꯗ ꯃꯊꯃꯣꯏꯗ ꯆꯥꯛꯆꯩ꯫
Asumna thaja kaplambadagi kappa hinmankibana wakhal mangduna leimaida haithaki. Miyam changduna maboki mathau mangam pumba loisinkhre. Asumna matam khara haukre ayuki matam. Thaja mangola do wai dairi. Matang aduda thagoi tumba hogolaklaga thongjin mapana aduda leplaga. Saktase manusi khidred. Mina tum hogolai habisi khanginiba. Masida isida thabak phabi sadana wai ga se dairedana. Nunthil dairesu yabasida. Adu itadi chabet ne taredana. Pokhainingaga pokhai. Asumna wai dairibadu usinadana chatpadu loina phakale. Madawduda thasa sauningna. Nami tu patanga panangba. Mina wai dairisibu pokhai ni haibaga se kemta khangdro. Thabakti ana ama phabu sudrabanina. Thabak subagi awaba se kemta khangamoinina. Kaino inamana khonga wangdana uhawdabasida inamana tawisibu kaino aduk yam sauriduba. Karigi uhawdaba? Ha? Karigi uhawdabano? Kaino ba nangmu namito tangbro? Uhawdaba oiradi phaini. Adudi nate nangido tawgyawna tawbam yauri. Madudani aina ngangise. Ningol tawngambi aphawbi. Aphawbi oina tawradan. Namana cha chapmane. Kari ngarang dalak pamong nangna adumaina hekta ngang sakpa yabra. Ha? Ngangning labadi ngangi. Aisune kusini. Nangi kari na thawlege. Thagoi makonga do thillaga. Haima yam ngamme masigi laire chudana bise. He ngang. Nangangi do kanadano. Ha? Kanadano habine. O mangol sida lairi base. Inamaga aika khak oira mali. Aduna kanada hairino haibado adum khangzaro. Kari lay sabino nangbo. Aduk yamna nachilkan ba. Panaba ngamzaba nate. Nangbo haying na wanay ba khangkidro. Nairabasu kaya jugo charui. Mathong marang khangdaba mida naiba natradine. Haying nanempok na nangaksamdo. Mayna ilaga tanjaraksani. Aduk thakha thagulum bibar khangdaba. Angang di piklingayda. Ningthada khangi haibaduni. Khetokpaga yagadaba nate. Soidana. Nanempok na ne. Nangaksamado ilaga tanthorakani. Matangduda mamarade thoraklaga. Kaino mangolsina wai dairi nina loi popthoedana. Mao, sibu nangbu phajana ningthina tawba yadro. Thaba ama tawbuda kaimta ichudana tawba haitaba sibu karino mi nangbo. Nangbu noi nama asibuduna kaimta takpiramdro. Thaja onsinabada lemlaroi khanduna. Kaino daima yahu thengnangai hogalaga amuksida thabak phabi thabak ama tawbada ichu yamna tana macha khaina tawba amagumna ngang saktana tawbirakano. Namana cha chaphek manaradana. Nongmuda thabak amata mateng pangani haibadi khangdi. Pukhamdagi ahaw ahawa mathelu koi khakta. Pukhamdagi chingmai gumna ngamba chak adudani lokhatpa hairiba. Adubudi kaine bu tokpo pokpro. Madu haibaduni. Namana cha adwaida lehoro. Noine ngangnaraga thabak sitnanabani. Kemta mateng pangbigetaba sunati. Yaradi noise chakta hu hapaga pizaraga hatokibana phabajani. Imung asida chaba tingnanabani. Asumna haiduna nurado buduna chatkre. Matang aduda thagoina mataw aduda. Ima, masinu pise. Kanana kari insala ajano. Nahang khaidi kari mata khomdabani. Aikoina ngang sakpada. Aduga madi yam taw ngambi ama oiraga leirami. Yam phawdro ngasidi. Hera, mana kaidoba ngamdoino. Suru hekta naigadabani. Mana ngamba yaba nate. Lamja sara macha mana kaidoba ngamdoino. Matang aduda mapuroiba yaima thoraktuna. Nupiya. Noina yahawdringaidagi hana lawnaribadubu karigino. Khul laikai asida kanana aikoigi imungdongna tawba yawge yengo. Migina nungsi chanana. Aikoigina nongambadagi numit taba phawba iso. Aine yumdaga amata lainingakjabajani. Kadaidano machakhrarsira khangde. O chapigro. Yumsida lainingdaba mi khudingmakne. Yumsida doktuna chapigro. Aikoi kanabu sukhamde. Haima. Masi nupisi jat amanini. Ima. Pabaga onjenaraga kemta kanagadaba nate. Lao. Chinya sengtoorase. Moidi inamagi michangda loina lekhradoini. Lao. Imungsida phatabi tarise. Imaga aika khaktani. Changase lao. Somda kaada lembana. Aduni. Adumaina khara khumbatam. Nachindo. Natradine. Moidi hinjabini. Minungsi amada chenba nate. Som henjalaktoini. Khangdeda.
ꯑꯩꯁꯨ ꯄꯪꯈꯨꯝꯗ ꯈꯨꯝꯃꯝꯕꯅꯤ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯅ ꯈꯔ ꯍꯦꯟꯃꯜꯂꯦ ꯃꯣꯏꯁꯦ ꯑꯩ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯈꯥꯡꯕꯅꯤ ꯊꯕꯛ ꯑꯃꯠꯇꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤ ꯈꯪꯗꯦ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯏꯟꯊꯣꯛꯏ ꯑꯗꯨꯒ ꯊꯕꯛ ꯑꯃꯠꯇꯁꯨ ꯃꯅꯥ ꯊꯥꯕ ꯅꯠꯇꯦ ꯈꯪꯗꯦꯗ ꯅꯣꯏ ꯃꯥꯒ ꯅꯅꯥꯎꯅꯨꯄꯤꯒꯁꯦ ꯑꯩꯈꯣꯏꯅ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯅ ꯂꯨꯅ ꯇꯧꯕ ꯑꯗꯨ ꯅꯅꯥꯎ ꯆꯥꯎꯔꯤ ꯊꯕꯛ ꯑꯃꯠꯇꯁꯨ ꯍꯩꯇꯦ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯌꯦꯡ ꯀꯃꯥꯏꯅ ꯇꯧꯒꯗꯣꯏꯅꯣ ꯈꯪꯗꯦ ꯍꯣꯏꯁꯦ ꯌꯥꯔꯦ ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤ ꯑꯗꯣ ꯍꯣꯏ ꯇꯥꯃꯣ ꯊꯕꯛ ꯆꯠꯄꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯆꯠꯇꯣꯏꯅꯤ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯑꯝꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯈꯤꯒꯦ ꯊꯦꯡꯉꯅꯤ ꯍꯣꯏ ꯍꯣꯏ ꯊꯣꯡꯉꯨꯔꯣ ꯑꯗꯨꯗꯤ ꯑꯗꯣ ꯀꯩꯗꯧꯔꯕ ꯑꯩꯁꯨ ꯏꯆꯥ ꯄꯥꯝꯃꯤ ꯃꯄꯥꯒꯥꯏꯗꯣ ꯑꯩ ꯑꯣꯏꯅꯤꯡꯉꯤ ꯕꯕꯥ ꯀꯥꯏꯅ ꯀꯧꯕꯗꯣ ꯇꯥꯅꯤꯡꯉꯤ ꯅꯪꯕꯨ ꯇꯥꯅꯤꯡꯗ꯭ꯔꯣ ꯊꯥꯖ ꯇꯥꯁꯤꯟꯅꯗ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯅ ꯑꯁ ꯇꯥꯅꯤꯡꯗꯦꯕ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯏꯃꯥꯅ ꯀꯥꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯌꯦꯅ ꯑꯃꯨꯛ ꯉꯥꯡꯉꯛꯑꯅꯤ ꯊꯥꯖꯅ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯃꯥ ꯔꯥꯙꯦꯅ ꯀꯧꯔꯛꯂꯝꯃꯤ ꯑꯣ ꯃꯧ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ ꯀꯥꯗꯨꯗ ꯃꯔꯨꯝ ꯀꯣꯜꯂꯤꯕ꯭ꯔꯣ ꯀꯔꯤ ꯇꯧꯔꯤꯅꯣ ꯈꯪꯗꯦꯃꯤ ꯀꯥꯁꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯅ ꯑꯗꯨꯝ ꯍꯦꯡꯉꯣꯅꯔꯗꯅ ꯂꯩ ꯍꯥꯏꯕꯅꯤꯗ ꯏꯕꯨꯡꯉꯣ ꯊꯕꯛ ꯆꯠꯄ ꯅꯪꯅꯅꯕ ꯆꯥꯛꯀꯥꯗꯣ ꯐꯠ ꯐꯠ ꯊꯣꯡꯕ ꯍꯩꯇꯕ꯭ꯔꯣ ꯀꯥꯗꯨꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯤꯗꯨꯕꯨ ꯆꯥꯛꯁꯦ ꯀꯅꯥ ꯂꯥꯛꯑꯒ ꯊꯣꯡꯕꯤꯅꯦꯅ ꯇꯧꯔꯤꯅꯣ ꯊꯥꯖ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯈꯨꯝꯂꯝꯗ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯆꯪꯈ꯭ꯔꯦ ꯊꯥꯖ ꯆꯥꯛꯇꯨ ꯂꯣꯏꯁꯤꯜꯂꯒ ꯃꯄꯨꯔꯣꯏꯕꯕꯨ ꯄꯤꯖꯗꯨꯅ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯊꯥꯈꯣꯏꯅ ꯐꯤ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯃꯅꯝꯃꯗ ꯐꯤ ꯑꯗꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯂꯪꯁꯤꯜꯂꯤ ꯏꯅꯝꯃ ꯐꯤꯗꯣ ꯑꯩ ꯍꯣꯔꯦꯟ ꯁꯦꯠꯇꯣꯏꯅꯤ ꯇꯥꯆꯧꯒ ꯏꯅꯝꯃꯒꯒꯤꯗꯣ ꯀꯣꯟꯅ ꯁꯨꯔꯣ ꯑꯩꯒꯤꯗꯣ ꯑꯗꯨ ꯍꯥꯟꯅꯝꯗ ꯁꯨꯔꯣ ꯍꯦ ꯑꯉꯥꯡ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯑꯩꯁꯦ ꯅꯣꯏꯒꯤ ꯑꯎꯟ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯅꯪꯅ ꯐꯤꯗꯣ ꯁꯨꯍꯟꯅꯤꯡꯂꯕꯁꯨ ꯈꯔ ꯃꯊꯛ ꯊꯣꯡꯕ ꯑꯍꯜ ꯑꯃꯅꯤ ꯈꯟꯗꯨꯅ ꯈꯔꯇꯁꯨ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯌꯥꯎꯔꯒ ꯉꯥꯡꯕ ꯁꯛꯄ ꯌꯥꯗꯕ꯭ꯔꯣ ꯏꯅꯝꯃꯕꯨ ꯌꯨꯝꯁꯤꯒꯤ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯃꯤꯅꯥꯏ ꯑꯣꯏꯕꯒꯤ ꯃꯤꯅꯥꯏ ꯍꯥꯏꯅ ꯍꯥꯏꯔꯤꯅꯦ ꯑꯣꯏ ꯃꯤꯅꯥꯏ ꯐꯤꯁꯦ ꯐꯠ ꯐꯠ ꯁꯨꯗꯣꯛꯎ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕꯁꯤꯗ ꯌꯥꯔꯅꯤ ꯀꯥꯏꯅ ꯍꯦꯟꯖꯤꯜꯂꯛꯀꯅꯣ ꯂꯩꯁꯥꯕꯤ ꯅꯠꯇꯕꯒꯨꯝꯅ ꯅꯆꯤꯟꯅꯤꯅ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯈ꯭ꯔꯦ ꯀꯜꯂꯤꯕ ꯅꯆꯤꯟꯗꯣ ꯅꯨꯡ ꯑꯃ ꯄꯥꯏꯔꯒꯅꯦ ꯁꯨꯒꯥꯏꯖꯅꯤ ꯌꯥꯔꯅꯤ ꯈꯟꯅ ꯄꯪꯍꯦꯟꯁꯨ ꯍꯦꯟꯖꯤꯜꯂꯛꯀꯅꯣ ꯅꯃꯥ ꯅꯄꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯝꯖꯥ ꯁꯔꯥ ꯅꯪꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯔꯤ ꯑꯗꯨꯕꯨꯗꯤ ꯅꯃꯥ ꯅꯄꯥ ꯂꯩꯇꯕ ꯃꯆꯥꯅꯕꯨ ꯀꯌꯥꯝꯁꯨ ꯆꯥꯔꯅꯤ ꯍꯥꯏꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯜꯂꯗꯅ ꯅꯪ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯟꯕꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩ ꯑꯗꯨꯝꯅ ꯍꯦꯛ ꯎꯁꯤꯠꯇꯅ ꯉꯥꯡꯂꯕ ꯑꯃꯨꯛꯀ ꯍꯟꯅ ꯅꯁꯝꯗꯣ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯒꯗꯕꯅꯤ ꯈꯪꯉꯨ ꯑꯩꯁꯦ ꯐꯔꯗꯤ ꯌꯥꯝ ꯐꯕꯖꯥꯠꯅꯤ ꯃꯤꯅ ꯏꯊꯛꯇ ꯀꯥꯔꯒ ꯅꯦꯠꯂꯕꯁꯨ ꯀꯔꯤꯃꯇ ꯍꯥꯏꯔꯣ ꯑꯗꯨꯒ ꯍꯦꯛ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯇꯧꯔꯛꯂꯕꯗꯤꯅꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯂꯩꯔꯝꯂꯣꯏ ꯍꯥꯏꯕꯁꯦ ꯈꯪꯖꯤꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯊꯥꯒꯣꯏꯅ ꯂꯪꯁꯤꯜꯂꯛꯄ ꯐꯤ ꯑꯗꯨ ꯂꯩꯈꯣꯝ ꯇꯩꯕ ꯃꯈꯣꯡ ꯑꯗꯨꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯒꯣꯏꯅ ꯑꯌꯥ ꯃꯈꯣꯡꯅꯒ ꯅꯩꯈꯥꯏ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯑꯗꯨꯕꯨꯗꯤ ꯈꯪꯅꯤꯗꯅ ꯍꯣꯔꯦꯟ ꯏꯃꯥ ꯂꯥꯛꯑꯒ ꯈꯪꯅꯤꯗꯅ ꯑꯩꯈꯣꯏꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒ ꯇꯧꯔꯗꯅ ꯅꯄꯥꯗ ꯇꯥꯛꯀꯦ ꯇꯥꯛꯎꯔꯣ ꯅꯃꯥꯗ ꯇꯥꯛꯀꯦ ꯇꯥꯛꯎꯔꯣ ꯅꯪꯒ ꯃꯥꯟꯅꯖꯕꯤꯗꯣ ꯑꯗꯨꯗ ꯇꯥꯛꯀꯦꯁꯨ ꯇꯥꯛꯎ ꯆꯠꯂꯣ ꯅꯪꯅ ꯇꯥꯛꯅꯤꯡꯕ ꯀꯅꯥꯗꯅꯣ ꯇꯥꯛꯎꯔꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯒꯣꯏ ꯏꯟꯊꯣꯛꯇꯨꯅ ꯆꯠꯈꯤ ꯍꯟꯗꯣꯛꯁꯦ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛ ꯁꯛꯇꯥꯗꯨꯒ ꯃꯤꯔꯦꯝ ꯊꯕꯛ ꯂꯩꯇꯕ ꯅꯣꯏꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯍꯩꯃꯥ ꯌꯥꯝ ꯉꯝꯃꯦ ꯑꯩꯅ ꯐꯨꯅꯕ ꯍꯧꯔꯨꯔꯕꯁꯨ ꯃꯥꯅ ꯉꯝꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯈꯥꯡꯉꯒ ꯂꯩꯕꯅꯤꯀꯣ ꯑꯗꯨꯕꯨꯗꯤ ꯍꯣꯔꯦꯟ ꯏꯃꯥ ꯂꯥꯛꯂꯒ ꯈꯪꯅꯤꯗꯅ ꯅꯪ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯥꯖ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝꯕꯨ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯛ ꯆꯥꯔꯤ ꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯊꯥꯒꯣꯏ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ ꯉꯁꯥꯏꯁꯨ ꯃꯥꯅ ꯉꯝꯈꯤꯕꯅꯦꯕ ꯑꯗꯨꯅ ꯊꯃꯣꯏꯁꯦ ꯆꯥꯛꯈ꯭ꯔꯦꯗ ꯑꯗꯨꯕꯨꯗꯤ ꯈꯪꯅꯤꯗꯅ ꯆꯥꯛꯁꯦ ꯎꯞꯁꯜꯂꯝꯃꯒ ꯍꯧꯒꯠꯈꯤꯒꯦ ꯈꯪꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯊꯥꯒꯣꯏ ꯆꯥꯛ ꯑꯗꯨ ꯈꯔ ꯂꯩꯕꯥꯛ ꯃꯈꯥꯗ ꯀꯣꯊꯈꯤ ꯑꯗꯨꯒ ꯈꯔ ꯁꯥꯎꯅꯤꯡꯅ ꯀꯩꯅꯣ ꯁꯤꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯃꯌꯥꯝꯗꯣ ꯊꯥꯒꯣꯏꯗꯣ ꯄꯨꯟꯅ ꯌꯦꯡꯂꯛꯏ ꯌꯥꯏꯃꯅ ꯀꯩꯗꯧꯔꯒꯦ ꯑꯁꯨꯛ ꯍꯥꯎꯔꯤꯁꯤꯗꯤ ꯄꯪꯆꯥ ꯃꯆꯥꯎ ꯀꯩꯗꯧꯔꯒꯦ ꯌꯥꯝꯅ ꯇꯨꯀꯥ-ꯇꯨꯀꯤ ꯊꯤꯒꯅꯨ ꯀꯣ ꯏꯕꯦꯝꯃ ꯅꯣꯡꯃꯒꯤ ꯂꯥꯏꯅ ꯇꯝꯕꯅꯤ ꯈꯜꯂꯨ ꯁꯤꯕꯨ ꯀꯅꯥꯅ ꯆꯥꯅꯤꯅ ꯊꯣꯡꯉꯤꯕ ꯏꯟꯖꯥꯡꯅꯣ ꯑꯁꯨꯛ ꯍꯥꯎꯇꯕ ꯏꯟꯖꯥꯡꯁꯤꯕꯨ ꯀꯅꯥꯅ ꯆꯥꯅꯤꯅ ꯊꯣꯡꯉꯤꯅꯣꯕ ꯁꯤꯗꯤꯅꯦ
Noi hek jaw. Asumna isau langduna chak aduda mukut hamjinli aduga. Ngasaidagi karimata tawdana hauna chaduna leiramba Mama Radhesu. Asengba. Sibu kai injang ne. Thongda yadadawna thaw muchuma mangauraga thum moro ising hapchilaga thongadan. Yot pamta yadre. Thongda yadadawna thongbo ina tawradan. Sumaina thongdo oiradine thongdrabasu. Thabak ama tawbada karimata ichu dana ngangnadana tawba haidib. Sibu kamai tawbazana. Sumaina thongdo oiradine thongbirasu to ai thongge. Nayum pane habidi khang. Aduga thabak siki amatadi haidi. Nayumda takpi tambirak trabanine. Se. Sidine. Noine hauna chahoro. Hai. Mama. Nang chaningak ko hawala chak. Chalo. Nachanupi noi ani karino hawgadaba silaga thongba thakpa haidro. Saba yaroi khangadi thabakti mana amta yawningdi. Aduga hawi hawtina tuka tuki thida. Nate. Chalo. Yeningdi chalo. Nasak sindu yeningdi. Hawga ko chalo. Uthoknasu haina sumkhrede ko. Imungsida leiriba mipum khudingmakse. Magi michangda loina lekre. Ichanupasu karimata ngangde. Magi nupisina suru suru naidana thamkre. Morada phamkre. Mawama puroiba asidasu natana. Makubok pawa sumkre. Haikre. Uthoknasu haikre. Semjin bikrabara karino. Lemba ngasai makai tumina leirambadagi khara khon kalapna. Yarida ima. Ngaktang chak chaba sidi santi phajana phangna gyan tana chasiba. Namau nupis na yumgi thabak pumba sitnana. Loina tawdana lei. Ichalamadi imana kaishu mateng pangduna yaubirabasu nate mana ngamnadabu hodari natro. Ngasi phaw thajana yumsida leirakpada kari ahenba kari nungaitabali chachakhrag. Ima mibu aduk thina hanthana yengbase nungaite. Adusu mitop nate. Namau nupini. Khara gyan tabadi pharabazani. Ichal phangi. Imana kankatan. Thabak wana amatasu haide. Thawgulon bebar amatasu khangde. Asibu hayeng migi mayumda kamaina mau uridoino. Khara khanthabadi pharabazani. Thajama puroibabu tapna themjinjarai. Moitamo yare topiro. Imana sum nungaitadana. Penjadabagi sum ngangbani. Phanaba ngangini. Henmangre moigi pendabase. Khara henmalabani. Nahan makai aibu kari haige. Sum henjinba. Yai haidana tawrini moigisi. Hoiba ado tapna ingna ngangbiyoba. Numidangni yumthangnabana taraga phajari. Lekai kumhai oinarani. Radhe ngasaidagi machanupana haidu gyan tade mana thokpa manganglaga isau langduna thokre. Uthoknasu haina sumkreda ko ngamkre. Uthokna ngamkre. Magumna ngamba khul lekai asida leiramadrani. Malem prithibi ase koina chatlabasu phanggadaba ma. Asamna numidangi matamni. Thajana wakhalda. Kaigina moina asukthina tawrisibu. Moina haina drisibu karigin. Aina moida kari lankragi. Sumai sum taw leiradi yumse moina panba yara. Aduna hadaka hauda horoksanu. Aina ngamba tawba taredana. Moina panghen henjinbasu yagadaba nate. Aisu thajani kaino. Asumna madangi numitni. Thaja manemda cha ama lauthoraktuna pi. Ima, se. Chana basu sida leiri. Ado pabadi. Radhe sauningna. Noi pabaro. Ima paba. Tu, noi pabado. Aigi puri khao manungsida yaubani. Taningdide ima. Chumna sum chapi ga haina tawbani. Sono phono chubra kaino khangdi. Mata amagi nupini neside. Tanmandana ngawruba kanum tawri. Mi singse tanmanlabadi ngawe hainaribase chumbajani. Asumna haiduna thaja phetlauna haidokduna changkhige taw. Matawaduda Mama Radhena. Ima, yam ngammine masi mauje. Adobudi mana ngamba yabrado. Nongma ikhutse pena ichanupiga aiga manaraga phudagi khangidana. Matangduda yaima changaktuna. Nupi nangbu ayuksida yakairo sakpham amta leitadawna sau laudana leiramisibu. Kanana kari mu hairage. Moi pabo, kanasu kaisu haide. Namaugi sebada penman khraduna sum nungaiba phongtoklambi bazani. Kari nungaiba phongtokamiba. Nungaiba phongtokbobu hingjabi amagumna sabta tawnabro. Aina haigadabadi akoina hayeng solaklaba matam. Mau asina aikoi bu seba tawgadoribani. Masi khangna nangna chatpa phai. Hayeng ne aikoi sumai sum leigadaba nate ko nupi. O akhodi ahal oikiroi. Oiresu mawalaudi. Migi sebaga ai pamjade. Phana thirakta olaga lengbo otpa ngamdrabasu.
ꯃꯤꯒꯤ ꯁꯦꯕꯥꯒ ꯑꯩ ꯄꯥꯝꯖꯗꯦꯀꯣ ꯑꯩꯈꯣꯏꯗꯤꯅꯦ ꯂꯥꯡꯐꯩꯗꯒꯤ ꯏꯆꯥ ꯌꯥꯏꯃ ꯄꯥꯔꯤ ꯍꯦꯛ ꯂꯥꯛꯄꯒꯅꯦ ꯑꯊꯨꯕꯗ ꯏꯈꯨꯠ ꯆꯥꯕꯤ ꯁꯦꯟꯖꯥꯎ ꯄꯥꯕꯤ ꯏꯃꯧ ꯑꯃ ꯊꯤꯔꯒ ꯂꯨꯍꯣꯡꯂꯒ ꯇꯣꯉꯥꯟ ꯆꯥꯊꯣꯛꯈꯤ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯑꯁꯤꯒꯤ ꯄꯣꯄꯥꯡ ꯁꯨꯗꯕꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯁꯤꯒꯅꯦ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯗꯥꯏ ꯅꯣꯏ ꯅꯆꯥꯅꯨꯄꯥꯒ ꯅꯪꯒꯗꯤ ꯑꯗꯨꯅ ꯃꯥꯒ ꯂꯩꯃꯤꯟꯅꯗꯣꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯌꯥꯏꯃꯅ ꯐꯅ ꯉꯥꯡꯉꯁꯨ ꯑꯣꯏꯔꯔꯣꯏ ꯉꯥꯡꯂꯕꯁꯨ ꯏꯁꯥꯁꯦ ꯋꯥꯔꯒ ꯇꯣꯛꯅꯅꯕꯅꯤ ꯍꯨꯏ ꯃꯃꯩꯕꯨ ꯐꯅ ꯋꯥꯆꯦꯠ ꯊꯥꯔꯒ ꯆꯨꯝꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯇꯧꯔꯤꯁꯤ ꯈꯪꯗ꯭ꯔꯦꯗ ꯅꯨꯄꯤꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄꯁꯤꯕꯨ ꯏꯃꯧꯁꯤꯅ ꯑꯀꯥꯏꯕ ꯑꯝꯇ ꯇꯧꯕꯁꯨ ꯅꯠꯇꯕꯁꯤ ꯏꯆꯥ ꯅꯨꯄꯤꯒ ꯑꯩꯒꯤ ꯅꯨꯄꯤꯒꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯧꯁꯤꯗ ꯇꯥꯊꯤꯔꯤꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯗ ꯄꯣꯛꯄ ꯃꯃꯥ ꯌꯥꯛꯆꯔꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯨꯗ ꯆꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤ ꯕꯥꯕꯥ ꯆꯥꯁꯦ ꯂꯨꯝꯕꯨ ꯂꯨꯝꯕꯨꯗꯤ ꯁꯥꯔꯤ ꯀꯥ ꯍꯦꯟꯅ ꯁꯥꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯣ ꯆꯥꯅꯕꯗꯤ ꯁꯤꯗ ꯂꯩꯔꯤ ꯑꯗꯣ ꯕꯥꯕꯥ ꯆꯥꯗꯣ ꯈꯔ ꯁꯥꯍꯜꯂꯛꯈꯣꯔꯥ ꯌꯥꯔꯅꯤꯗ ꯀꯨꯠ ꯂꯥꯎꯅ ꯊꯛꯆꯜꯂꯒ ꯄꯥꯕꯅꯦ ꯃꯃꯥꯡ ꯏꯪꯈꯣꯜ ꯆꯠꯂꯗꯕꯅꯤ ꯑꯗꯣ ꯆꯥꯛꯇꯣ ꯈꯔ ꯉꯜꯂꯨ ꯅꯣꯏ ꯄꯥꯕꯁꯦ ꯂꯥꯟꯅ ꯊꯧꯔꯝ ꯑꯃ ꯂꯩ ꯍꯣꯏ ꯕꯥꯕꯥ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯖ ꯆꯪꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯔꯥꯙꯦ ꯂꯩꯀꯥꯏꯒꯤ ꯃꯧ ꯁꯨꯅꯤꯡꯗꯕꯤ ꯈꯔꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯀꯅꯥꯒꯤ ꯃꯤꯋꯥ ꯑꯔꯩꯕ ꯃꯈꯩ ꯉꯥꯡꯅꯔꯤ ꯔꯥꯙꯦ ꯂꯦꯝꯖꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯃꯃꯧꯒꯤ ꯃꯔꯝꯗ ꯄꯨꯊꯣꯛꯇꯨꯅ ꯃꯃꯧꯕꯨ ꯌꯣꯜꯂꯤ ꯔꯥꯙꯦ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯣꯡꯉꯥꯟꯕꯒ ꯈꯠꯅꯕꯒ ꯆꯩꯅꯕꯒ ꯂꯩꯀꯥꯏꯁꯤꯗ ꯅꯣꯏ ꯏꯃꯨꯡꯒꯤ ꯃꯈꯣꯜꯗꯅꯤ ꯇꯥꯔꯤꯕ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯕꯒ ꯅꯠꯇꯦ ꯃꯧꯅꯤꯅꯅꯦ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯗ ꯁꯥꯟꯅꯔꯗꯅ ꯃꯣꯂꯤ ꯃꯥꯅ ꯇꯧꯕ ꯊꯕꯛꯁꯦ ꯑꯃꯠꯇꯁꯨ ꯍꯦꯛ ꯏꯆꯨ ꯇꯥꯗꯦ ꯈꯪꯉꯕ ꯏꯕꯦꯝꯃ ꯍꯩꯃꯥ ꯑꯩꯈꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯩꯔꯛꯇ ꯀꯩꯗ ꯊꯦꯡꯅꯕꯗꯗꯤ ꯃꯆꯤꯟ ꯃꯈꯥꯒꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯏꯪ ꯂꯥꯎꯔꯗꯅ ꯅꯆꯥꯅꯨꯄꯥꯗꯤ ꯅꯨꯄꯤ ꯊꯤꯕ ꯌꯥꯝꯅ ꯍꯩ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯕꯦꯝꯃ ꯅꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅꯕꯒꯤ ꯋꯥꯅꯤ ꯃꯥꯒꯤ ꯃꯒꯨꯟ ꯈꯪꯗ ꯇꯧꯔꯤ ꯃꯣꯂꯤ ꯁꯤꯗ ꯁꯥꯟꯅꯔꯗꯅ ꯃꯁꯤꯗꯩꯁꯤꯗ ꯊꯦꯊ ꯁꯥꯟꯅꯔꯗꯅ ꯍꯩꯈ꯭ꯔꯕꯖꯥꯠꯅꯤ ꯏꯕꯦꯝꯃ ꯅꯣꯏꯅ ꯈꯪꯗ ꯇꯧꯔꯤ ꯃꯆꯤꯟꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕꯅꯦ ꯑꯩꯈꯣꯏꯅ ꯄꯥꯟꯅꯕ ꯉꯝꯕꯖꯥꯠ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯃ ꯉꯥꯡꯒꯗꯅꯦ ꯃꯥꯅ ꯄꯥꯈꯨꯝꯁꯦ ꯆꯥꯝꯃꯅꯤ ꯈꯨꯝꯂꯤꯕ ꯍꯩꯃꯥ ꯃꯁꯛꯇꯨꯒ ꯌꯥꯝ ꯃꯥꯟꯖꯗꯦꯅ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯃꯅꯨꯡ ꯃꯄꯥꯟ ꯅꯥꯏꯅ ꯆꯠꯄ ꯃꯤꯗꯥ ꯑꯣꯏꯅ ꯇꯧꯋꯦꯕ ꯑꯗꯨꯕꯨꯅꯦ ꯑꯩꯕꯨ ꯅꯍꯥꯟꯋꯥꯏ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯇꯥꯏꯅꯦ ꯆꯨꯝꯕ꯭ꯔꯣ ꯑꯗꯨꯕꯣ ꯆꯨꯝꯃꯦ ꯏꯕꯦꯝꯃ ꯃꯕꯣꯛ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯁꯤꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯁꯨ ꯑꯎꯟꯕꯨꯗꯤ ꯐꯖꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯗꯒꯤ ꯇꯥꯗꯅ ꯄꯨꯔꯛꯈꯤꯕꯅꯤ ꯑꯗꯣ ꯏꯆꯦ ꯈꯣꯏꯅ ꯃꯣꯏꯗ ꯁꯦꯜ ꯄꯤꯔꯤꯔꯣ ꯄꯤꯔꯤꯅꯤ ꯅꯠꯇ꯭ꯔꯗꯤ ꯂꯥꯏꯔꯁꯨꯗꯅꯕꯤ ꯃꯣꯏꯅ ꯀꯥꯏꯗꯩ ꯄꯩꯁꯥꯅꯣ ꯑꯩꯅ ꯇꯥꯈꯤꯕ ꯀꯥꯟꯗꯗꯤ ꯃꯣꯏꯒꯤ ꯀꯅꯥꯅꯣꯃꯅ ꯄꯨꯊꯣꯛꯈꯤ ꯍꯥꯏꯅ ꯇꯥꯕ ꯍꯣꯏꯁꯦ ꯌꯥꯔꯦ ꯑꯩꯅꯦ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯃꯧꯅꯦꯅꯅꯦ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯇꯥꯔꯦ ꯍꯥꯏꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯝꯇ ꯍꯣꯠꯅꯔꯝꯒꯗꯕ ꯅꯠꯇꯦ ꯇꯨꯝꯗꯅ ꯐꯝꯗꯅ ꯆꯥꯗꯅ ꯂꯩꯔꯝꯗꯣꯔꯤꯕꯅꯤ ꯏꯆꯥ ꯅꯤꯉꯣꯜ ꯑꯃ ꯂꯩꯕꯗꯨꯅ ꯆꯦꯟꯗꯅ ꯍꯣꯠꯅꯔꯝꯒꯅꯤ ꯑꯩ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯔꯥꯙꯦ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯨꯄꯤ ꯑꯃꯅ ꯔꯥꯙꯦꯅ ꯆꯠꯈꯤꯕꯗꯨꯗ ꯌꯦꯡꯂꯒ ꯍꯔꯣ ꯌꯥꯝ ꯃꯥꯟꯖꯗ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯏꯆꯦ ꯔꯥꯙꯦꯅ ꯉꯥꯡꯂꯝꯂꯤꯕ ꯃꯌꯥꯝꯗꯨꯕꯣ ꯑꯩꯗꯤ ꯅꯣꯛꯅꯤꯡꯕꯅ ꯃꯆꯥ ꯅꯤꯉꯣꯜ ꯃꯣꯏ ꯑꯅꯤ ꯆꯪꯗꯅ ꯃꯧꯗꯨꯗ ꯑꯣꯠꯂꯦ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏ ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯑꯃꯨꯛ ꯃꯆꯤꯟꯒ ꯊꯤꯗꯅ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯃꯣꯏꯒꯨꯝꯕꯤꯁꯦ ꯏꯅꯦꯝ ꯑꯃ ꯐꯪꯍꯧꯗꯕꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯏꯕꯦꯝꯃ ꯁꯣꯝꯗꯅ ꯔꯥꯙꯦꯅ ꯆꯪꯂꯛꯄꯗ ꯄꯣꯂꯥꯡꯈꯣꯛꯇ ꯐꯤ ꯐꯧꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯁꯥꯎꯅ ꯃꯃꯧꯕꯨ ꯇꯥꯅꯅꯕ ꯀꯟꯅ ꯂꯥꯛꯇꯅ ꯀꯧꯏ ꯃꯧ ꯑꯣ ꯃꯧ ꯇꯥꯕ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯑꯣ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯀꯩꯅꯣ ꯀꯩ ꯍꯥꯏꯒꯦꯗꯤ ꯅꯨꯃꯤꯠ ꯇꯥꯗꯣꯔꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯣ ꯅꯃꯤꯠꯇꯨ ꯇꯥꯡꯕ꯭ꯔꯣ ꯍꯥꯏꯕꯅꯤꯗ ꯆꯥꯏꯔꯤꯕ ꯏꯃꯨꯡ ꯃꯪꯒꯣꯜ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯄꯣꯂꯥꯡꯈꯣꯛ ꯑꯁꯤꯗ ꯐꯧꯔꯤꯕ ꯐꯤꯁꯤꯡ ꯑꯁꯤ ꯂꯧꯁꯤꯟꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ ꯇꯨ ꯉꯁꯥꯏ ꯑꯌꯨꯛ ꯂꯥꯏꯗ ꯃꯣꯏ ꯊꯝꯕꯒꯤ ꯀꯣꯟꯁꯤ ꯐꯥꯎꯕ ꯂꯣꯏꯁꯟꯗꯦꯕ ꯅꯠꯇꯦ ꯊꯕꯛꯁꯤꯡꯁꯤꯕꯨ ꯌꯨꯝꯁꯤꯗ ꯀꯅꯥꯅ ꯂꯥꯛꯑꯒ ꯇꯧꯕꯤꯔꯅꯤꯅ ꯂꯩꯔꯤꯅꯣ ꯍꯥ ꯉꯁꯥꯏꯗꯒꯤ ꯐꯃꯨꯡꯗ ꯈꯣꯛ ꯅꯥꯈꯣꯛꯇꯨꯅ ꯂꯩꯔꯝꯒꯅꯤ ꯈꯪꯉꯤ ꯁꯛꯇꯥꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯅꯤꯡꯗꯕꯅꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯤꯠꯁꯦ ꯅꯥꯈ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯗ ꯐꯗꯤꯒꯣꯝ ꯃꯔꯨ ꯈꯔ ꯍꯨꯟꯕꯗꯣ ꯄꯥꯕꯅ ꯐꯤꯗꯥ ꯀꯨꯞꯁꯤꯜꯂꯒ ꯏꯁꯤꯡ ꯆꯥꯏꯔꯝꯃꯣꯅ ꯍꯥꯏꯕꯒꯤ ꯑꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦꯅ ꯇꯧꯔꯝꯕꯅꯤ ꯍꯩꯈ꯭ꯔꯦꯗ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦ ꯄꯥꯈꯨꯝꯗꯤ ꯋꯥꯠꯇꯦ ꯂꯝꯁꯨꯠꯄꯤꯒꯤ ꯄꯥꯈꯨꯝ ꯋꯥꯠꯇꯦ ꯍꯥꯏꯕꯗꯨꯅꯤ
ꯊꯕꯛ ꯑꯃ ꯇꯧꯕꯗ ꯎꯔꯩ ꯄꯥꯔꯩ ꯇꯟꯗꯦ ꯃꯥꯟꯗꯦ ꯀꯗꯥꯏꯗꯒꯤ ꯅꯪꯒꯅꯤ ꯍꯥꯏꯒꯦ ꯏꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯨ ꯅꯠꯇꯦ ꯀꯩꯅꯣ ꯃꯇꯝꯁꯦ ꯍꯩꯃꯥ ꯉꯝꯃꯦ ꯌꯥꯝ ꯉꯝꯃꯦ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯁꯥꯔꯗꯅ ꯑꯗꯨꯝꯅ ꯈꯨꯝꯃꯣ ꯍꯥꯏꯅ ꯅꯣꯏꯒꯤ ꯅꯃꯥ ꯅꯄꯥ ꯑꯁꯤꯕꯗꯨꯅ ꯇꯥꯛꯄꯤꯔꯛꯄ꯭ꯔꯣ ꯍꯥ ꯉꯝꯃꯦꯗꯤ ꯀꯩꯅꯣ ꯑꯩꯅ ꯁꯨꯝ ꯆꯤꯟ ꯈꯨꯝꯗꯕꯤꯗ ꯐꯒꯗ꯭ꯔꯥꯅ ꯁꯨꯝ ꯇꯧꯕꯁꯤꯗ ꯏꯃꯥꯁꯦ ꯀꯥ ꯑꯃ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯑꯗꯨꯒ ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯄꯟꯗꯨꯅ ꯉꯥꯡꯕ ꯁꯛꯄ ꯇꯧꯕꯤꯒꯅꯨ ꯁꯨꯃꯥꯏꯅ ꯄꯜꯂꯒ ꯉꯥꯡꯂꯒ ꯏꯃꯥꯗꯤ ꯌꯥꯝ ꯂꯦꯝꯖꯔꯦ ꯍꯥꯏꯅ ꯇꯧꯔꯤꯕ꯭ꯔꯣ ꯏꯃꯥꯁꯦ ꯌꯥꯝꯅ ꯐꯥꯎꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥꯕ ꯑꯇꯥꯕ ꯃꯤꯈꯩꯅꯗꯤ ꯏꯃꯥꯁꯦ ꯑꯉꯥꯎꯕꯤ ꯑꯣꯏꯅ ꯈꯜꯂꯝꯃꯅꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩ ꯃꯇꯝ ꯈꯔ ꯈꯟꯊꯔꯒ ꯍꯥꯏꯕꯤꯔꯕꯗꯤ ꯐꯒꯗꯕꯅꯤ ꯑꯍꯜ ꯑꯣꯏꯈꯩ ꯀꯔꯤꯕꯨ ꯈꯜꯂꯤꯅꯣ ꯑꯣꯊꯣꯛꯅꯁꯨ ꯊꯛꯀ ꯈꯪꯈꯤꯗ꯭ꯔꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤꯅꯦ ꯏꯀꯥꯏꯕꯅ ꯏꯃꯥꯒꯤ ꯈꯟꯕꯗ ꯍꯩꯃꯥ ꯌꯥꯝ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧ ꯉꯝꯕꯤ ꯃꯧꯅꯤꯅꯦ ꯁꯤꯗꯤ ꯑꯗꯨꯒꯅꯦ ꯔꯥꯙꯦ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯣꯍꯤꯟꯒꯤ ꯃꯕꯨꯡ 8ꯀꯤ ꯅꯥꯏꯇꯣꯝ ꯌꯥꯎꯕꯤ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯔꯥꯙꯦꯅꯤꯅꯦ ꯔꯥꯙꯦ ꯑꯣ ꯏꯃꯥꯕꯨ ꯅꯃꯧꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯕꯗ ꯃꯃꯧ ꯑꯣꯠꯄꯤꯗ ꯃꯀꯣꯛ ꯊꯣꯡꯂꯤꯕ ꯅꯨꯄꯤ ꯍꯅꯨꯕꯤ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯅꯃꯧ ꯒ꯭ꯌꯥꯟ ꯇꯥꯖꯩ ꯅꯃꯧꯅꯅꯦ ꯃꯀꯣꯛꯇꯒꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯁꯤꯠ ꯅꯥꯟꯅ ꯐꯖꯅ ꯈꯪꯖꯩ ꯉꯁꯥꯏꯗꯩ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ ꯁꯨꯝ ꯎꯁꯤꯠꯇꯕꯒ ꯍꯦꯟꯖꯤꯜꯂꯛꯂꯗꯅ ꯅꯁꯝꯗꯣ ꯉꯁꯤꯗꯤ ꯈꯨꯗꯥꯡꯒꯤꯔꯒ ꯍꯥꯏꯒꯦ ꯈꯪ ꯏꯈꯨꯠ ꯄꯦꯟꯅ ꯐꯨꯒꯦ ꯍꯦ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯉꯔꯥꯡꯒꯤ ꯐꯦꯠ ꯂꯥꯎꯕ ꯉꯥꯈꯥ ꯅꯪꯅ ꯉꯁꯤꯗꯤ ꯔꯥꯙꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯉꯁꯤꯗꯤ ꯑꯩꯁꯨ ꯅꯍꯥꯟ ꯃꯈꯩ ꯂꯣꯠꯁꯤꯜꯂꯒ ꯊꯅꯝꯕ ꯑꯩꯒꯤ ꯄꯥꯡꯒꯜꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯉꯁꯤꯗꯤ ꯑꯩꯁꯨ ꯏꯃꯥꯕꯨ ꯋꯥꯔꯛꯆꯕ ꯇꯥꯔꯦꯗꯅ ꯍꯧꯔꯛꯑꯣ ꯊꯥꯖꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯍꯦ ꯅꯃꯧꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯍꯩꯃꯥ ꯀꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯨꯝ ꯎꯁꯤꯠꯇꯕꯤꯒ ꯇꯧꯗꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯁꯝꯗꯣ ꯐꯣꯏꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯔꯥꯙꯦ ꯃꯃꯧꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯕ ꯍꯧꯏ ꯊꯥꯖꯁꯨ ꯃꯅꯦꯝꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯅꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯉꯝꯅꯗꯅ ꯂꯩ ꯃꯇꯥꯡ ꯑꯗꯨꯗ ꯃꯆꯥ ꯂꯦꯡꯕꯅ ꯂꯥꯛꯇꯨꯅ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏ ꯇꯧꯏꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯈꯥꯝꯇꯣꯛꯏ ꯔꯥꯙꯦ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ ꯑꯆꯧꯕ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤ ꯅꯪ ꯅꯃꯤꯠꯇꯣ ꯐꯖꯅ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯄꯦꯜꯂꯣ ꯅꯪ ꯄꯦꯜꯂꯣ ꯅꯃꯥꯕꯨ ꯐꯨꯔꯒ ꯅꯪ ꯄꯦꯜꯂꯣ ꯂꯦꯝꯕ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯔꯥꯙꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯆꯪꯈꯤꯕ ꯑꯗꯨꯗ ꯋꯥꯈꯜꯗ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯌꯥꯎꯈꯤꯗ꯭ꯔꯕ ꯃꯤꯁꯛꯅꯣ ꯌꯦꯡꯉꯨ ꯏꯃꯧꯁꯤꯕꯨ ꯑꯩꯅ ꯇꯥꯊꯤ ꯐꯖꯅ ꯂꯣꯏꯅꯗꯕ ꯈꯣꯡꯀꯥꯞ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯨꯕ ꯑꯩꯅ ꯃꯐꯝꯗ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯄꯣꯛꯂꯨꯗꯕꯅ ꯉꯁꯤ ꯃꯃꯥ ꯑꯩꯕꯨ ꯐꯨꯕꯗ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ꯭ꯔꯤꯕꯅꯤ ꯑꯩꯁꯦ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨ ꯏꯃꯧꯕꯨ ꯂꯩꯇꯦ ꯂꯥꯏꯔꯦ ꯄꯣ ꯄꯥꯡ ꯁꯨꯗꯦ ꯈꯟꯗꯨꯅ ꯅꯨꯡꯁꯤꯔꯨꯗꯕ ꯃꯕꯣꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯎꯅꯍꯜꯍꯧꯗꯕ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯂꯝꯃꯤ ꯑꯩꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯅ ꯑꯩꯁꯦ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯄꯤꯛꯂꯨꯔꯤꯕꯅꯣ ꯑꯩꯅ ꯏꯆꯥꯅꯨꯄꯤꯕꯨꯁꯨ ꯃꯥꯡꯍꯜꯂꯤ ꯑꯩꯁꯦ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗ꯭ꯔꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯂꯝꯗ꯭ꯔꯤ ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯔꯤ ꯏꯆꯥ ꯏꯃꯧꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯍꯦꯛ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥꯅꯤ ꯈꯟꯅ ꯂꯣꯏꯅꯔꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯔꯥꯙꯦ ꯃꯆꯥ ꯃꯃꯧꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯊꯥꯒꯣꯏꯕꯨꯁꯨ ꯁꯣꯏꯔꯛꯄ ꯃꯤꯀꯨꯞꯇ ꯃꯅꯝꯃ ꯑꯃꯗꯤ ꯃꯃꯥ ꯑꯅꯤ ꯆꯪꯗꯨꯅ ꯁꯦꯝꯗꯣꯛꯄꯤꯕꯗꯒꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯠꯇꯕ ꯍꯩꯅꯕꯤꯁꯤꯡ ꯑꯗꯨ ꯃꯥꯡꯈꯤꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯑꯋꯥꯠ ꯑꯄꯥ ꯑꯃ ꯂꯩꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯁꯦꯜ ꯇꯥꯟꯅꯗꯨꯅ ꯄꯥꯜꯂꯤ ꯑꯗꯨꯒ ꯊꯥꯒꯣꯏꯁꯨ ꯃꯥꯒ ꯈꯪꯅꯖꯕ ꯑꯃꯒ ꯆꯦꯟꯕꯗꯒꯤ ꯋꯥ ꯂꯦꯞꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯊꯥꯗꯨꯅ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯤ ꯊꯥꯖ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯅꯤ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯆꯜꯗ ꯊꯥꯒꯣꯏ ꯅꯪꯕꯨ ꯁꯤꯕꯨ ꯄꯥꯝꯅꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯏꯅꯝꯃ ꯀꯩꯒꯤꯅꯣ ꯑꯅꯤꯒ ꯁꯥꯏꯁꯤꯕꯣ ꯏꯃꯥꯒ ꯄꯥꯕꯒꯅꯁꯨ ꯃꯌꯥꯝ ꯁꯥꯔꯤꯁꯤꯗꯤ ꯀꯩꯒꯤꯅꯣ ꯅꯣꯏ ꯋꯥꯅꯕ ꯍꯩꯃꯥ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯃꯥꯏ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯁꯤꯅ ꯅꯪ ꯇꯥꯆꯧꯒ ꯑꯩꯒꯅ ꯁꯥꯕꯅꯦ ꯏꯃꯥꯒ ꯄꯥꯕꯒꯅ ꯁꯥꯕꯒ ꯃꯥꯟꯅꯗꯦ ꯌꯦꯡꯉꯨꯇꯨ ꯁꯤꯁꯤꯅꯅꯦ ꯅꯪ ꯇꯥꯆꯧꯅ ꯁꯥꯕꯤꯕ ꯁꯤꯁꯤꯅ ꯏꯅꯝꯃꯅ ꯁꯦꯜ ꯇꯨꯡꯁꯤꯜꯂꯒ ꯁꯥꯔꯤ ꯁꯦ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨ
ꯌꯥꯝ ꯄꯥꯝꯃꯤ. ꯑꯗꯣ ꯅꯪꯕꯨ ꯐꯅꯦꯛ ꯑꯍꯛꯄꯤ ꯈꯔꯒ ꯌꯦꯡꯈꯤꯁꯤꯔꯣ? ꯌꯥꯔꯅꯤꯗ ꯏꯅꯝꯃ. ꯑꯩꯒꯤ ꯈꯔ ꯂꯩꯕꯗꯣ ꯑꯗꯨꯒ ꯃꯔꯨꯞ ꯌꯥꯎꯕꯒꯤ ꯂꯩꯕꯗꯨꯒ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯄꯣꯐꯥꯡꯁꯨ ꯍꯜꯂꯛꯀꯗꯕ ꯂꯩꯔꯤ. ꯑꯗꯨꯒ ꯑꯗꯨꯝ ꯐꯖꯅ ꯌꯥꯔꯅꯤꯗ. ꯍꯥꯏꯌꯣ ꯍꯥꯏꯌꯣ, ꯅꯪꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯏꯅꯝꯃꯗ. ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯪꯅꯤ, ꯑꯅꯤꯔꯛ ꯍꯣꯡꯕ ꯌꯥꯕ ꯅꯠꯇꯦ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯜꯅ ꯊꯟꯇꯅꯤ. ꯏꯆꯜꯅ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯏꯅꯝꯃꯗ ꯍꯥꯏꯔꯛꯎ. ꯅꯪꯅ ꯄꯨꯅꯤꯡꯕꯁꯤꯡꯗꯣ ꯏꯅꯝꯃꯅ ꯉꯝꯅꯅꯕ ꯂꯣꯏꯅ ꯍꯣꯠꯅꯒꯅꯤ. ꯁꯦꯜꯒꯤꯗꯤ ꯀꯩꯝꯇ ꯈꯟꯒꯅꯨ. ꯏꯃꯥꯁꯨ ꯄꯥꯕꯁꯨ ꯅꯪ ꯇꯌꯥꯏꯁꯨ ꯇꯥꯆꯧꯁꯨ ꯅꯅꯝꯃꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯏꯆꯜꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ? ꯊꯥꯒꯣꯏ ꯃꯅꯝꯃꯒꯤ ꯃꯇꯧꯗꯨꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ, ꯏꯅꯝꯃ, ꯅꯆꯜꯅ ꯃꯃꯥꯡꯗ ꯂꯥꯟꯈꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯅꯆꯜꯕꯨ ꯀꯔꯤꯁꯨ ꯈꯪꯗꯦ, ꯍꯩꯇꯕꯤ ꯅꯅꯥꯎꯃꯛꯅꯤ ꯈꯟꯗꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯏꯅꯝꯃꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯁꯛ ꯈꯪꯗ, ꯀꯔꯤꯁꯨ ꯈꯪꯗ, ꯃꯤ ꯑꯃꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ, ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯁꯨ ꯑꯩ ꯍꯣꯡꯗꯣꯛꯂꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ. ꯄꯨꯝꯅꯃꯛ ꯏꯅꯝꯃ ꯂꯥꯛꯄꯗꯒꯤ ꯅꯆꯜ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯍꯣꯡꯂꯦ. ꯅꯨꯄꯤ ꯑꯃꯒꯤ ꯑꯃꯗꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅꯅꯕꯒꯤ ꯃꯆꯥꯛ ꯄꯨꯝꯅꯃꯛ ꯏꯅꯝꯃꯅ ꯅꯅꯥꯎꯗ ꯇꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯍꯣꯡꯂꯦ, ꯌꯥꯝꯅꯁꯨ ꯈꯪꯂꯦ. ꯍꯩꯃ, ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯁꯤꯒꯤꯗꯃꯛꯇꯕꯨ ꯄꯤꯔꯤ ꯃꯥꯜꯂꯦ. ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯉꯝꯗꯥꯏ ꯃꯇꯝꯅꯤ. ꯏꯆꯜꯅ ꯀꯞꯄꯒ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ. ꯁꯛ ꯊꯤꯖꯤꯟꯒꯅꯤ. ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯃꯤꯅ ꯀꯩ ꯍꯥꯏꯈꯤꯅꯤ? ꯍꯌꯦꯡ ꯕꯣꯔꯅꯒ ꯍꯦꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ. ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯨꯂꯞ ꯃꯅꯝꯃꯅ ꯃꯆꯜ ꯑꯗꯨ ꯅꯣꯛꯃꯤꯟꯅꯩ. ꯑꯁꯨꯝꯅ ꯊꯥꯒꯣꯏꯁꯨ ꯆꯥꯎꯅ ꯃꯕꯨꯡ ꯑꯅꯤ ꯆꯪꯗꯨꯅ ꯍꯣꯡ ꯍꯣꯡ ꯇꯧꯗꯨꯅ ꯂꯨꯍꯣꯡꯈ꯭ꯔꯦ. ꯈꯔ ꯂꯩꯔꯒ ꯔꯥꯙꯦꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯄꯥꯔꯤꯁꯨ ꯂꯨꯍꯣꯡꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯃꯧ ꯑꯅꯤ ꯁꯨꯗꯨꯅ ꯄꯨꯛꯆꯦꯜ ꯇꯤꯟꯅꯅ ꯅꯨꯡꯁꯤꯅꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯛꯄ ꯃꯇꯝꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯑꯃꯗꯤ ꯊꯥꯖꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯗꯨꯅ ꯔꯥꯙꯦ ꯑꯃꯗꯤ ꯌꯥꯏꯃꯅ ꯃꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯖꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯆꯥ ꯃꯁꯨ ꯋꯥꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅ ꯉꯥꯡꯅ ꯁꯛꯅꯔꯝꯃꯤ.